ꯁꯤꯗꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯒꯤꯁꯦ ꯆꯥꯛꯀꯤꯁꯦ ꯀꯃꯦꯟ ꯊꯣꯛꯇꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯨꯀꯨ ꯍꯥꯏ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯖꯤꯠ ꯑꯟꯖꯂꯤ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯑꯟꯖꯂꯤ ꯊꯣꯏꯇꯣꯟ ꯊꯣꯏꯇꯣꯟꯁꯨ ꯂꯥꯛꯑꯦꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯥꯏ ꯑꯟꯖꯂꯤꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯃꯦꯝꯒꯤ ꯚꯤꯟꯗꯤꯗꯣ ꯈꯔ ꯐꯩꯕ ꯃꯥꯜꯂꯤ ꯚꯤꯟꯗꯤ ꯈꯔ ꯐꯩꯗꯦꯗ ꯀꯩꯅꯣ ꯐꯩꯗꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯤꯅ ꯐꯖꯩ ꯍꯥꯏꯖꯜꯂꯛꯏꯁꯦ ꯑꯟꯖꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯖꯤꯠꯇꯤ ꯇꯧꯔꯕꯣ ꯊꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯊꯣꯏꯕ ꯇꯈꯦꯜꯂꯝꯕꯝ ꯀꯩꯅꯣ ꯁꯤꯟꯗꯨꯔꯒꯗꯣ ꯃꯌꯥꯡ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯊꯤꯅꯕꯅꯤꯅ ꯊꯤꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯣ ꯐ꯭ꯔꯦꯟ ꯊꯥꯒꯠꯆꯔꯤ ꯃꯦꯝ ꯂꯥꯏꯚ ꯂꯥꯛꯄꯤꯕꯒꯤ ꯏꯁ ꯑꯗꯨꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯟꯖꯂꯤꯅ ꯍꯪꯉꯦ ꯑꯟꯖꯂꯤ ꯑꯩ ꯇꯧꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯁꯨꯕꯤꯗꯤ ꯊꯣꯏꯇꯣꯟ ꯑꯩꯁꯨ ꯇꯧꯔꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯖ ꯇꯥꯕ꯭ꯔꯣ ꯑꯟꯖꯂꯤ ꯁꯨꯃꯟꯁ ꯍꯥꯏ ꯍꯦꯜꯂꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯟꯖꯂꯤ ꯈꯪꯗꯦꯅꯦ ꯍꯋꯥꯏꯗ ꯇꯥꯗꯣꯏꯕꯅꯦ ꯊꯣꯏꯕ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯝꯕꯨ ꯑꯩ ꯍꯨꯖꯥꯏꯗꯩꯅꯤ ꯑꯟꯖꯂꯤꯅ ꯇꯥꯏꯌꯦ ꯔꯘꯨꯕꯤꯔ ꯁꯤꯡ ꯚꯦꯔꯤ ꯅꯥꯏꯁ ꯔꯘꯨ ꯇꯧꯔꯛꯏ ꯌꯦꯡꯉꯨ ꯃꯦꯝ ꯑꯩꯒꯤ ꯃꯦꯁꯦꯖ ꯄꯥꯗ꯭ꯔꯦ ꯃꯦꯝ ꯀ ꯍꯥꯏꯅꯨꯍꯦ ꯑꯗꯨꯝ ꯃꯃꯤꯡ ꯍꯥꯏꯌꯨꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯖꯤꯠꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯩ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯟꯖꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯟꯁ ꯕꯤꯔꯦꯟ ꯁꯤꯡ ꯕꯤꯔꯦꯟ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯔꯦꯟ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯇ ꯀꯩ ꯀꯟꯃꯤꯟꯅꯁꯤ ꯑꯟꯖꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯅꯨꯅꯨ ꯍꯥꯏ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯑꯃꯗꯨꯗꯤ ꯂꯥꯛꯇ꯭ꯔꯦ ꯇꯅꯨ ꯀꯧꯕꯤꯔꯝꯗ꯭ꯔꯕꯣ ꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣ ꯅꯨꯡꯉꯥꯏꯔꯤ ꯕꯤꯔꯦꯟ ꯅꯪꯗꯤ ꯍꯦꯜꯂꯣ ꯑꯟꯖꯨ ꯍꯥꯏ ꯁꯟꯖꯨ
ꯁꯟꯖꯨ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯊꯪꯅ ꯈꯣꯡꯗꯣ ꯑꯅꯤ ꯀꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡꯗꯣ ꯑꯅꯤ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯆꯥꯅꯨꯄꯤ ꯐꯝꯃꯤꯌꯦ ꯏꯅꯥꯛꯇ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦ ꯑꯩꯒ ꯄꯨꯟꯅ ꯀꯃꯦꯟ ꯄꯥꯃꯤꯟꯅꯔꯤ ꯇꯩꯃ ꯑꯟꯖꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯩꯃ ꯂꯥꯏꯚ ꯊꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯪꯉꯦ ꯑꯟꯖꯂꯤꯗ ꯑꯟꯖꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ ꯕꯤꯖꯦꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯀꯧꯔꯛꯀꯦ ꯍꯣꯔꯦꯟ ꯑꯟꯖꯂꯤ ꯀꯧꯔꯛꯑꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯍꯥꯏꯁꯤꯅꯤ ꯍꯦꯜꯂꯣ ꯇꯧꯔꯛꯑꯣ ꯁꯣꯟꯗꯣꯛꯑꯒ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯊꯣꯡꯗ꯭ꯔꯤ ꯁꯟꯖꯨ ꯑꯟꯖꯟ ꯍꯌꯦꯡ ꯊꯥꯒꯦ ꯂꯥꯏꯐ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯕꯤꯔꯦꯟ ꯍꯥꯏ ꯅꯪꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯇ꯭ꯔꯕꯣ ꯕꯤꯔꯦꯟ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯏꯆꯦ ꯕꯤꯖꯦꯟ ꯇꯧꯔꯦ ꯕꯤꯖꯦꯟꯗꯤ ꯇꯧꯔꯕꯣ ꯀꯥꯏ ꯆꯠꯄꯩꯅꯣ ꯇ꯭ꯔꯦꯟꯁꯦ ꯑꯣꯖꯥꯏꯔꯣꯝꯗꯒꯤ ꯂꯪꯀꯥꯔꯣꯝꯗ ꯀꯥꯈꯤꯕ ꯇ꯭ꯔꯦꯟ ꯂꯩꯌꯦ ꯑꯗꯨꯒꯤ ꯆꯠꯈꯔꯦ ꯂꯪꯀꯥꯖꯧꯗ ꯇꯧꯔꯝꯅꯤ ꯗꯣꯜꯄꯨꯈꯤ ꯌꯧꯔꯝꯃꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯇꯨ ꯒꯨꯍꯥꯇꯤꯔꯣ ꯑꯃꯅꯦ ꯇꯧꯔꯦ ꯏꯆꯦ ꯑꯣꯐꯤꯁꯇ ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯣ ꯕꯤꯖꯦꯟ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯇꯦꯝꯕ ꯑꯟꯖꯂꯤ ꯑꯣ ꯍꯥꯏ ꯑꯟꯖꯅ ꯃꯥꯝꯇꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦ ꯊꯣꯏꯅ ꯑꯗꯨꯏꯕꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯟꯖꯨꯒꯤꯁꯦ ꯉꯁꯤ ꯀꯌꯥ ꯊꯦꯡꯒꯦ ꯅꯪꯒꯤ ꯇ꯭ꯔꯦꯟ ꯉꯁꯤ ꯀꯌꯥ ꯊꯥꯒꯦ ꯅꯪꯒꯤ ꯇ꯭ꯔꯦꯟ ꯆꯥꯝꯈꯔꯦ ꯃꯁꯤꯡ ꯊꯤ ꯉꯝꯗ꯭ꯔꯦ ꯆꯥꯝꯈꯔꯦ ꯑꯂꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯦ ꯅꯣꯏ ꯌꯨꯝꯁꯦ ꯇ꯭ꯔꯦꯟ ꯂꯝꯕꯤꯗ ꯌꯥꯝ ꯅꯛꯏ ꯅꯛꯏ ꯑꯟꯖꯨ ꯅꯆꯥꯅꯨꯄꯤꯗꯣ ꯌꯦꯡꯒꯦ ꯅꯨꯅꯨ ꯌꯦꯡꯒꯦꯌꯦ ꯏꯟꯁꯤꯜꯂꯛꯑꯣ ꯍꯥꯏ ꯇꯧꯔꯝꯃꯣ ꯑꯣꯟꯊꯣꯔꯒ ꯅꯣꯟꯊꯔꯛꯑꯣ ꯃꯀꯣꯛꯇꯨꯒ ꯍꯥꯏꯗꯣ ꯍꯥꯏꯔꯝꯃꯨꯗꯅ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯟꯗꯛ 8 ꯀꯥꯔꯦ ꯃꯤ ꯁꯟꯖꯨ ꯑꯩ ꯑꯣꯐꯤꯁ ꯌꯧꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯅꯍꯥꯟꯁꯨ ꯑꯣꯐꯤꯁꯇꯒꯤ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯥꯏꯔ ꯂꯥꯛꯇ꯭ꯔꯤꯃꯤ ꯈꯪꯉꯤꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯅꯪ ꯃꯃꯤꯡ ꯀꯩꯅꯣ ꯍꯥꯏ ꯃꯃꯤꯡ ꯕꯟꯖꯤꯇꯥ ꯀꯧꯔꯤ ꯃꯤ 3 ꯉꯥꯏꯔꯦ ꯑꯖꯤꯠ ꯂꯩꯕ꯭ꯔꯣ ꯑꯖꯤꯠꯁꯦ ꯑꯣꯐꯤꯁꯇꯒꯤ ꯌꯧꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯦ ꯑꯟꯖꯂꯤ ꯏꯕꯥꯏꯗꯤ ꯂꯥꯏꯐꯀ ꯂꯥꯛꯇꯦꯅꯦ ꯏꯆꯦ ꯂꯥꯛꯇ꯭ꯔꯦ ꯕꯤꯖꯦꯟ ꯑꯣꯟ ꯑꯣꯟ ꯍꯥꯏꯌꯦ
ꯃꯍꯥꯛꯅ ꯅꯣꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯅꯨ ꯅꯪ ꯅꯣꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯍꯩꯈꯥ ꯆꯔꯥꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯃꯥꯗ ꯍꯪꯉꯤꯒꯦ ꯍꯪꯉ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯗ ꯄꯤꯔꯛꯀꯦ ꯕꯤꯖꯦꯟ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯔꯣ ꯀꯥꯏ ꯂꯩꯔꯤꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯟꯖꯨ ꯆꯥ ꯄꯥꯏꯁꯦ ꯑꯟꯖꯂꯤ ꯖꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯕꯤꯔꯛꯄꯒꯤ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯅꯦ ꯅꯪ ꯄꯤꯔꯛꯏꯁꯦ ꯑꯟꯖꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯨꯒꯦ ꯍꯣꯏ ꯂꯩꯔꯝꯒꯦ ꯑꯟꯖꯨ ꯑꯃꯨꯛ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯁꯪꯀꯥꯟꯗ ꯍꯥꯏ ꯗꯤꯗꯤ ꯁꯨꯃꯤꯠ ꯍꯜꯂꯣ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯍꯥꯏꯌꯦ ꯊꯣꯏꯇꯣꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗꯕ ꯌꯥꯎꯕ ꯂꯩꯔꯕꯗꯤ ꯇꯧꯕꯤꯔꯝꯃꯣ ꯃꯣꯅꯣꯁꯦ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯑꯦ ꯑꯟꯖꯨ ꯅꯨꯡꯉꯥꯏꯔꯤꯕ ꯑꯟꯖꯂꯤꯅ ꯍꯪꯉꯦ ꯑꯟꯖꯂꯤ ꯑꯩꯁꯦ ꯐꯝꯃꯤꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯆꯞꯄ꯭ꯔꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯆꯠꯄꯤ ꯆꯠꯇꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯗꯨ ꯆꯠꯄ꯭ꯔꯥ ꯆꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯍꯣꯏ ꯑꯟꯖꯂꯤ ꯅꯪꯗꯤ ꯍꯥꯏ ꯁꯟꯖꯨꯁꯦ ꯀꯥꯏꯒꯤꯅꯣ ꯀꯩ ꯂꯝꯒꯤꯅꯣ ꯅꯨꯡꯉꯥꯏ ꯆꯠꯇꯦ ꯑꯣ ꯆꯠꯇ꯭ꯔꯗꯤ ꯐꯩ ꯆꯠꯄꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯟꯖꯂꯤ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔ ꯑꯣ ꯂꯛꯈꯤꯄꯨꯔ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯂꯛꯈꯤꯄꯨꯔ ꯍꯥꯏꯔꯒꯁꯨ ꯖꯒꯥ ꯖꯒꯥ ꯑꯇꯩ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯏꯆꯦ ꯒꯨꯍꯥꯇꯤꯗ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯨꯝ ꯆꯠꯀꯅꯤ ꯑꯣ 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 ꯅꯨꯡꯉꯥꯏꯔꯦ ꯁꯟꯖꯨ ꯅꯨꯡꯉꯥꯏꯔꯤ ꯁꯟꯖꯨ ꯍꯥꯏꯕ ꯑꯟꯖꯂꯤ ꯁꯛꯇꯤ ꯑꯟꯖꯨ ꯑꯩ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯣ ꯑꯟꯖꯂꯤꯒꯤ ꯍꯤꯔꯣꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯩꯆꯣꯕꯤꯅ ꯅ꯭ꯌꯨ ꯗꯤ ꯀꯔꯤ ꯅꯥꯎꯗꯤ ꯍꯥꯏꯔꯣ ꯅꯅꯥꯎ ꯍꯥꯏꯔꯣ ꯊꯣꯏꯇꯣꯟ ꯁꯟꯖꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯅꯅꯥꯎ ꯃꯥ ꯇꯤꯚꯤ ꯌꯦꯡꯉꯤꯌꯦ ꯊꯣꯏꯇꯣꯟ ꯁꯟꯖꯨ ꯈꯟꯗ ꯖꯔꯈꯠꯇ ꯄꯨꯅꯥ ꯁꯤꯡꯅ ꯁꯨꯅꯨ ꯑꯦꯟ ꯆꯦꯇꯣꯟ ꯋꯦꯜꯀꯝ ꯄꯨꯅꯥ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯀꯥꯁꯤꯄꯨꯔꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯖꯥꯠꯇ꯭ꯔꯣ ꯀꯥꯁꯤꯄꯨꯔꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯖꯥꯠꯇ꯭ꯔꯣ
संजूसे काइनो काशीबू का हाइरेसे संजूसे काइनो काशीबू को बजाना काइरिये 30 लाइक तन नुसीबी थैंक यू तनु तनु राम थेंगीदा नंग ए लाकले अंजलि ए लाके नंदो कंचेला खरे तनुना अंजलि दा हाई बनी ओ दुगसु काशीपुर को बोल लेब्रा ऐसे तनु वेलकम तवरे अंजलिना केके हाय तरे हेलो केके काय जौरगे नंग जौरबो लई ओ वो स्कूल दा मीटिंग तौरी को हुजी नंगने मैं पिमा कायने लाइव चलगा हायरम देने हायरम द्रे केके ताता सलाव तो सलक बने अंजलि लव हायरे तनुना केके हाय हायरे संजुना संजुया दना तौरिनी अगत्रा यौरे अयुक पुंग मरी 5:05 ओ सुनु हायरे जाना नोंदागा हाय तरोने हम पोस्टिंग लाओ हाय के गुड मॉर्निंग तौरे तनुना यामना फजरमने अंजू नंग केके नंग दो नोंगनारीरा खंगदेने मी क्या नहीं लेरक्तनो केके नंग दुगा अगरतलादा अंजू न केके हाय करे मीदी मयाम ले कमेंट्स नाइरे अंजू अंजलि मीदी 3 लेबा कमेंट मी मरी मंगा खक तौरेबा लुफु तुंबो याम तौइने बोंजित का बोंजिता का उला उने बंजित टीवी येंगे बनिता दी नाक दफमी मनुसे हाय तरोला हाय फजबनी है से केके अंजू से फजन थगलो अंजलि काम होइसे निगो लेबगी दी नंगबु हायदी हयेंग मक संजू हाय करे नुपीदो येंगे फजना नंगदो येंगे मनो अंजलि न तनु हरे कथा मेट करे अंजलि हरे मन जेंगे करे केके नमु तनु हेलो तनु डार्लिंग हाय अइसे कमेंट से मरी मंगा खतंग थुइदुना जेंग नुंगाइतेने अतोपा मोबाइल ले जेंगे मी मपल लई कना नो कमेंट का तौबिरो मी 10 सुरे कना नो कमेंट तौबिरो मी 2-3 सितने थोइसे से हुजिकता उरेबा से केके इस्तनु सावरे मम्मी का मथा तो जिंगा लये ऑन बोंजिता की नोफेट से नुसीबनाय बोंजिता नंग नोफेट से नुसीये अइना सिदागी गुड मॉर्निंग गा हाइबा तादे सनु चाक थोंगबो तनुदा अंजलि ना चाक थोंगबो आय हंगे ꯌꯨꯝꯐꯨ ꯇꯣꯝꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯕꯁꯤꯡꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ कमेंट तौबिरक्तसु लुमना लिंगुइदो तराम नोक्सरी
ꯑꯟꯖꯂꯤ ꯁ꯭ꯀꯨꯜꯗ ꯆꯥꯛ ꯊꯣꯡꯉꯤ ꯁ꯭ꯀꯨꯜꯗ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯁꯤꯁꯦ ꯊꯣꯏꯇꯣꯟꯅ ꯀꯩꯅꯣ ꯄꯤꯔꯛꯏꯁꯦ ꯁꯤꯁꯦ ꯀꯥꯏꯗꯣꯏꯅꯤ ꯑꯣ ꯂꯨꯝꯕ ꯑꯣ ꯂꯨꯝꯕꯁꯤꯡ ꯍꯥꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯃꯦꯜꯂꯨꯕꯗꯩ ꯀꯩꯅꯣꯝ ꯊꯣꯛꯈꯔꯦ ꯑꯟꯖꯨ ꯍꯥꯏꯔ ꯀꯟꯅ ꯍꯦꯟꯖꯅꯤꯅ ꯑꯗꯨꯅꯦꯕꯁꯦ ꯃꯤ 10 ꯂꯩꯌꯦꯕꯁꯦ 7 ꯑꯃꯨꯛ ꯉꯥꯏꯈꯔꯦ ꯍꯥꯏꯔꯨꯕꯗꯨꯒꯩꯒꯤ ꯀꯃꯦꯟ ꯇꯧꯔꯛꯇꯦ ꯑꯗꯨꯒꯗꯤ 10 ꯑꯣꯛ ꯇꯥꯕꯅꯦꯕ ꯃꯣꯏꯁꯨ ꯑꯣꯀꯦ ꯑꯟꯖꯂꯤ ꯑꯃꯨꯛ 10 ꯂꯩꯔꯦ ꯑꯗꯨ ꯃꯤ 10 ꯌꯥꯝꯅ ꯊꯥꯒꯠꯀꯅꯨ ꯑꯟꯖꯨꯁꯦ ꯆꯥꯛ ꯆꯥꯕ ꯀꯃꯦꯟ ꯇꯥꯔꯔꯣꯏ ꯍꯥꯏꯁꯦ ꯑꯟꯖꯨ ꯑꯍꯥꯟꯕ ꯂꯥꯏꯚ ꯑꯣ 3ꯂꯛ ꯁꯨꯔꯦ ꯈꯨꯃꯟ ꯋꯦꯜꯀꯝ ꯆꯪꯕꯤꯔꯛꯄꯒꯤ ꯋꯦꯜꯀꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯈꯨꯃꯟ ꯀꯦ ꯍꯥꯏꯔ ꯌꯥꯝ ꯀꯟꯅ ꯅꯣꯛꯈꯔꯦ ꯇꯅꯨ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯇꯅꯨꯅ ꯍꯥꯏ ꯑꯟꯖꯨ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯜꯂꯣ ꯃꯣꯅꯣꯖꯤꯠ ꯍꯤꯖꯝ ꯊꯣꯏꯇꯣꯟ ꯍꯜꯂꯣ ꯍꯥꯏ ꯃꯥꯂꯦꯝ ꯍꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯦꯜꯂꯣ ꯄ꯭ꯔꯤꯟꯁ ꯃꯥꯏ ꯕꯔꯗꯔꯨꯝ ꯃꯥꯏ ꯂꯥꯏꯐ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯦ ꯑꯟꯖꯨ ꯅꯍꯥꯟ ꯅꯣꯡꯃꯝꯁꯨ ꯊꯥꯏ ꯈꯨꯃꯟ ꯅꯪ ꯂꯥꯛꯇꯦ ꯃꯣꯅꯣꯖꯤꯠ ꯒꯨꯗ ꯅꯥꯏꯠ ꯊꯥꯏꯈ꯭ꯔꯦ ꯍꯜꯂꯣ ꯃꯥꯂꯦꯝ ꯑꯣꯐꯤꯁꯇ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯅ ꯀꯣꯃꯦꯟ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯟꯖꯨ ꯃꯌꯥꯁꯦ ꯀꯔꯤ ꯑꯟꯖꯨ ꯃꯌꯥꯁꯦ ꯀꯩꯅꯣ ꯑꯩ ꯎꯍꯧꯗ꯭ꯔꯦꯁꯦ ꯀꯃꯦꯟꯁꯟꯗ ꯌꯦꯡꯒꯦ ꯑꯟꯖꯨ ꯃꯌꯥꯁꯦ ꯐꯖꯕꯅ ꯃꯌꯥꯏꯗ ꯖꯥꯊꯤꯅ ꯂꯥꯎꯅ ꯐꯥꯛ ꯂꯩꯕꯅꯤ ꯐꯖꯕꯅꯤ ꯕꯤꯖꯦꯟ ꯀꯥꯏꯗꯦꯗ ꯅꯪ ꯑꯣꯟꯗ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯀꯃꯦꯟ ꯇꯧꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯅꯪ ꯊꯕꯛ ꯆꯤꯜꯂꯗꯤ ꯑꯗꯨꯝ ꯑꯣꯟꯗ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯃꯥꯂꯦꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯏꯁ ꯀꯦ ꯑꯣꯔꯦꯗꯤ ꯑꯥꯏ ꯑꯦꯝ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯕꯤꯖꯦꯟ ꯍꯥꯏꯈ꯭ꯔꯦ ꯀꯦꯅ ꯑꯟꯖꯂꯤ ꯑꯁ ꯑꯩꯉꯣ ꯍꯥꯏꯈ꯭ꯔꯦ ꯃꯥꯂꯦꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯇꯅꯨ ꯕ꯭ꯌꯨꯇꯤ ꯇꯅꯨ ꯑꯁ ꯍꯥꯏꯔꯣ ꯅꯨꯕꯤ ꯍꯥꯏꯔꯣ ꯁꯤꯕꯨ ꯍꯦꯜꯂꯣ ꯇꯧꯔꯛꯏꯁꯦ ꯐꯣꯟ ꯕꯦꯇ꯭ꯔꯤ 7%. ꯋꯥ ꯀꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯆꯥꯔꯖ ꯅꯝꯃꯒ ꯆꯥꯎꯔꯛꯎ ꯀꯦ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯔꯁꯦꯟꯒ ꯎꯠꯂꯛꯀꯅꯨ ꯕꯦꯇ꯭ꯔꯤꯒꯤ ꯇꯨꯃꯥ 10 ꯇꯅꯨ ꯉꯥꯏꯈꯣ ꯍꯥꯏꯒꯦ ꯑꯣꯟ ꯂꯩꯁꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯟ ꯇꯨꯝꯃ 10 ꯇꯅꯨ ꯉꯥꯏꯈꯣ ꯍꯥꯏ ꯀꯦ ꯑꯩꯒꯤꯁꯨ 5%. ꯇꯅꯨꯗꯤ ꯇꯧꯗꯣꯏ ꯃꯤꯁꯦ ꯀꯦꯁꯦ ꯃꯣꯕꯥꯏꯜ ꯁꯣꯛꯂꯅꯤ ꯆꯥꯔꯖꯤꯡ ꯇꯧ ꯄ꯭ꯔꯤꯟꯁꯀ ꯏꯅꯥꯎ ꯕꯤꯖꯦꯟꯒ ꯆꯥꯛ ꯆꯥꯔꯕꯣ ꯇꯅꯨ ꯍꯥꯏ ꯁꯥꯎꯔꯦ ꯑꯩ ꯂꯩꯌꯦ ꯑꯩ ꯂꯩꯀꯣ ꯀꯦ ꯂꯩꯌꯨ ꯇꯅꯨꯅ ꯃꯣꯅꯣꯖꯤꯠ ꯁꯂꯥꯝ ꯋꯥꯂꯤꯀꯨꯝ ꯑꯁ ꯇꯜꯂꯤ ꯑꯩꯒꯤ 59 ꯇꯅꯨ ꯑꯩ ꯑꯟꯖꯨ ꯉꯥꯎꯖꯕꯅ ꯑꯁ ꯂꯣꯏꯔꯦ ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯇꯅꯨꯒꯤ ꯈꯨꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯃꯃꯤꯠꯁꯦ ꯑꯟꯖꯂꯤ ꯍꯥꯏꯔ ꯇꯅꯨꯒꯤꯅ ꯌꯦꯡꯉꯤ ꯌꯦꯡꯉꯤ ꯀꯦꯁꯦ ꯑꯩꯗꯤ ꯆꯥꯔꯦ ꯑꯣꯐꯤꯁꯇ ꯂꯩ ꯕꯤꯖꯦꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯀꯦ
ꯃꯣꯅꯣꯖꯤꯠ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯟꯖꯂꯤ ꯍꯜꯂꯣ ꯃꯣꯅꯣꯖꯤꯠ ꯆꯦ ꯀꯦꯀꯦ ꯖꯤꯟꯗꯥ ꯍꯦ ꯔꯦ ꯑꯩꯁꯨ ꯖꯤꯟꯗꯥ ꯍꯦ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯦꯀꯦ ꯅꯣꯛꯈ꯭ꯔꯦ ꯀꯦꯀꯦ ꯍꯥꯏꯔꯒ ꯑꯃꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦꯁꯦ ꯈꯨꯠꯀ ꯁꯥꯡꯒꯠꯇꯣꯏꯁꯦ ꯑꯣ ꯃꯣꯅꯣꯖꯤꯠ ꯅꯨꯡꯉꯥꯏꯔꯤ ꯕꯥꯏ ꯕꯥꯏ ꯑꯣꯜ ꯇꯅꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯈꯔꯦ ꯅꯨꯃꯤꯠ 10 ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯅ ꯂꯩꯗꯣ ꯋꯥꯗ꯭ꯔꯣ ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯁꯠ ꯁꯠ ꯇꯧꯔꯛꯑꯗꯤ ꯐꯠꯇ꯭ꯔꯣ ꯇꯅꯨ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯁꯟꯖꯨ ꯍꯥꯏꯔ ꯀꯦꯀꯦꯁꯨ ꯉꯁꯥꯏ ꯕꯥ ꯀꯦꯀꯦꯁꯦ ꯗꯥꯟꯁꯀꯁꯦ ꯌꯥꯝ ꯍꯩꯔꯝꯃꯤꯍꯦ ꯃꯅꯨ ꯑꯣꯟ ꯃꯤꯇꯤꯡ ꯁꯃꯖꯥꯎ ꯁꯞꯂꯣ ꯃꯤꯇꯤꯡ ꯑꯣꯏꯔꯁꯨ ꯅꯪ ꯑꯣꯟ ꯑꯗꯨꯝ ꯊꯝꯃꯣꯗꯅ ꯌꯥꯗ꯭ꯔꯥ ꯍꯤ ꯊꯣꯏꯅ ꯊꯣꯏ ꯊꯣꯏꯇꯣꯟ ꯃꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ ꯃꯅꯨ ꯏꯁꯩ ꯁꯛꯑꯣ ꯀꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯑꯟꯖꯨ ꯍꯋꯥꯏ ꯊꯣꯡꯉꯅꯤ ꯀꯦꯀꯦ ꯐꯤ ꯁꯨꯔꯤ ꯊꯣꯏꯇꯣꯟ ꯀꯩꯅꯣꯁꯨ ꯇꯥꯇꯣꯟꯁꯨ ꯀꯧꯔꯛꯎꯅꯦ ꯃꯣꯅꯣꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯃꯣꯅꯣꯖꯤꯠ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯟꯖꯂꯤꯅ ꯍꯪꯉꯛꯑꯦ ꯆꯦ ꯀꯁꯥꯔꯗ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯕꯤꯖꯦꯟ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯗ ꯃꯤ ꯂꯩꯌꯦ ꯀꯁꯥꯔ ꯁꯤꯕꯥꯗ ꯃꯤ ꯂꯩꯌꯦꯕ ꯃꯃꯥ ꯐꯤ ꯁꯨꯔꯤ ꯍꯥꯏꯕ ꯃꯃꯥ ꯁꯥꯔꯦꯒꯃꯄ ꯗꯥꯅꯤꯁꯥ ꯇꯅꯨ ꯍꯣꯖꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯑꯟꯖꯨ ꯍꯣꯖꯥꯏ ꯕ꯭ꯌꯨꯇꯤ ꯋꯥꯊꯤꯗꯤ ꯇꯧꯔꯦꯍꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯀꯦꯠ ꯕꯣꯁ ꯇꯥꯇꯣꯟꯁꯨ ꯀꯧꯒꯦ ꯀꯧꯔꯛꯑꯣ ꯌꯦꯁ ꯃꯣꯅꯣꯖꯤꯠ ꯊꯩꯔꯒ ꯊꯝꯁ ꯑꯞ ꯇꯧꯔꯦ ꯑꯟꯖꯨ ꯀꯦꯆꯤꯔꯤ ꯑꯄꯦꯠꯄ ꯇꯅꯨ ꯍꯥꯏꯔꯒ ꯑꯟꯖꯂꯤ ꯏꯁꯩꯒ ꯁꯛꯈ꯭ꯔꯦ ꯑꯟꯖꯂꯤ ꯍꯥꯏꯔ ꯇꯅꯨꯁꯦ ꯃꯃꯤꯠꯁꯦ ꯃꯊꯛꯇ ꯆꯦꯟꯒꯠꯈ꯭ꯔꯦ मी 12 लई अंजू भाई देओ आजी बहुत धुनिया लागी धुनिया लागी करी लागे है हसाने की तुम खिचड़ी भर तनु ꯑꯩ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯗꯣꯏꯅꯤ ꯅꯪ ꯚꯔ ꯍꯔꯥꯡꯗꯣ ꯇꯧꯅꯨ ꯌꯥꯝ ꯇꯜꯂꯤ ꯍꯋꯥꯏ ꯊꯣꯡꯕ ꯈꯧꯔꯕꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯚꯔ ꯚꯔ ꯇꯧꯔꯨꯕꯗꯩ ꯑꯩꯈꯣꯏꯗꯁꯨ ꯆꯪꯉꯛꯎ ꯀꯣ ꯏꯆꯦ ꯍꯣꯏ ꯂꯥꯛꯁꯅꯨ ꯂꯥꯛꯑꯗꯤ ꯂꯣꯏꯅ ꯆꯪꯉꯛꯗꯧꯅꯤ ꯈꯪꯅꯕ ꯃꯤ ꯂꯩꯕꯗꯃꯛꯇ ꯑꯟꯖꯨ ꯍꯥꯏꯔꯛꯇꯅ ꯇꯧꯖ ꯇꯅꯨꯁꯨ ꯑꯟꯖꯂꯤꯁꯨ ꯑꯟꯖꯨꯒꯤ ꯃꯅꯥꯇꯣꯟꯁꯦ ꯐꯖꯕꯅ ꯇꯅꯨ भर अंजू वाला टुलिप फिरे अंजलिना मनोजीत ऐरा नोखरे तनु नंगी भर भर तौनु जाम तल्ली कईगनो हाइदी हवाई थोंग चादोइनिनाने याम तल्लीबा अंजू
ꯂꯩ ꯄꯤꯔꯛꯑꯦ ꯔꯣꯁ ꯀꯖꯥꯡ ꯄꯤꯔꯛꯑꯦ ꯒꯣꯔꯣ 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 ꯚꯔ ꯅꯪ ꯇꯧꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯅꯨ ꯂꯥꯛꯆꯔꯦ ꯅꯅꯥꯏ ꯀꯔꯤ ꯒꯤꯗꯣ ꯊꯕꯛ ꯆꯤꯟꯅ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯂꯥꯛꯇ ꯇꯥꯔꯗꯤ ꯅꯪꯒꯤꯗꯁꯨ ꯈꯪꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯅꯤ ꯑꯩ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯇꯅꯨ ꯍꯤꯗꯥꯛ ꯆꯥꯎ ꯇ꯭ꯔꯦꯟ ꯂꯥꯛꯂꯦ ꯆꯦꯜꯂꯤꯗꯨ ꯑꯟꯖꯨꯁꯦ ꯃꯧ ꯑꯅꯧꯕꯤ ꯃꯥꯟꯅ ꯐꯖꯕꯅ ꯐꯖꯅꯤ ꯑꯖꯤꯠ ꯋꯦꯜꯀꯝ ꯕꯦꯛ ꯃꯣꯏꯁꯦ ꯈꯔ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝꯅꯦ ꯀꯩꯅꯣ ꯂꯥꯛꯄꯅꯤ ꯇ꯭ꯔꯦꯟ ꯑꯍꯨꯝ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯆꯠꯈ꯭ꯔꯦ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯅꯣꯡ ꯆꯨꯔꯤꯔꯣ ꯏꯆꯦ ꯅꯠꯇꯦ ꯄꯤꯖꯦꯟ ꯇ꯭ꯔꯦꯟ ꯆꯦꯟꯕꯅꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯟꯖꯨꯁꯦ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯨꯡꯉꯥꯏꯔꯤ ꯑꯟꯖꯨ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯒ ꯂꯥꯛꯑꯣ ꯀꯥꯏꯗ ꯆꯠ ꯂꯥꯛꯇꯣꯔꯤꯒꯦ ꯑꯟꯖꯨꯗ ꯏꯆꯦꯅ ꯑꯣ ꯍꯥꯏꯔꯣ ꯃꯅꯨꯡꯗ ꯄꯥꯔꯣ ꯃꯈꯥꯏꯁꯨ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯅꯤ ꯍꯣꯏꯑꯕ ꯇ꯭ꯔꯦꯟ ꯆꯦꯜꯂꯤꯗꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯤꯃꯤꯅ ꯀꯩꯅꯣ ꯑꯟꯖꯨꯅ ꯃꯤꯠꯇ ꯀꯥꯖꯜ ꯇꯩꯕꯁꯦ ꯎꯍꯧꯗ꯭ꯔꯦ ꯁꯣꯝꯗ ꯌꯦꯡꯒꯦ ꯑꯟꯖꯨꯅ ꯃꯤꯠꯇ ꯀꯥꯖꯜ ꯇꯩꯕꯁꯦ ꯄꯛꯆꯕꯅ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯖꯒꯣꯏ ꯁꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯀꯤꯀꯦꯅ ꯑꯖꯤꯠ ꯔꯣꯇꯤ ꯑꯖꯤꯠ ꯔꯣꯇꯤ ꯍꯥꯏꯅ ꯇꯅꯨꯅ ꯄꯤꯖꯦ ꯔꯣꯇꯤꯗꯤ ꯌꯥꯎꯗꯦ ꯅꯪꯁꯦ ꯇꯋꯥ ꯄꯤꯔꯤꯗꯤ ꯀꯩꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯧꯈꯔꯦ ꯀꯞꯆꯦꯠꯄ ꯑꯣꯏ ꯇꯧꯔꯤꯍꯦ ꯑꯖꯤꯠꯁꯦ ꯑꯟꯖꯨ ꯑꯩꯒꯤ ꯇ꯭ꯔꯦꯟꯗꯣ ꯆꯠꯈ꯭ꯔꯕꯣ ꯑꯟꯖꯂꯤ ꯅꯪꯒꯤ ꯇ꯭ꯔꯦꯟꯗꯣ ꯅꯪꯉꯣꯟꯗ ꯄꯤꯅꯕꯗꯣ ꯔꯪ ꯀꯟꯅ ꯇꯩꯔꯤꯌꯦ ꯆꯠꯇ꯭ꯔꯤ ꯅꯪꯒꯤꯗꯣ ꯆꯠꯍꯟꯗ꯭ꯔꯤꯗ ꯅꯪꯒꯤꯗꯣ ꯑꯍꯟꯕ ꯑꯣꯏꯅ ꯔꯪꯒ ꯇꯩꯕꯤꯔꯤ ꯌꯦꯁ ꯆꯦ ꯀꯦꯀꯦ ꯃꯅꯥꯎ ꯍꯥꯏ ꯅꯥꯎ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯉꯥꯎꯔꯤ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯉꯥꯎꯔꯤ ꯍꯥꯏꯕꯅꯤ ꯑꯣ ꯑꯩꯗꯤ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯗꯥꯏ ꯑꯖꯤꯠ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯕ ꯑꯣꯏꯔꯝꯃꯅꯤ ꯃꯤꯠꯀꯤ ꯀꯥꯖꯜ ꯀꯔꯤ ꯆꯤꯝꯕꯥꯟꯒꯤ ꯁꯝꯕ꯭ꯔꯨ ꯍꯥꯏꯔꯣ ꯁꯝꯕ꯭ꯔꯨ ꯍꯥꯏꯔ ꯃꯥꯏꯁꯦ ꯑꯗꯨꯗ ꯁꯣꯏꯔꯦ ꯀꯩꯅꯣ 4 days ꯑꯟꯖꯨ 3 to 4 days ꯂꯩꯅꯤ ꯁꯤꯗ ꯑꯣ ꯀꯦꯀꯦ ꯑꯟꯖꯨ ꯅꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯇꯝꯃꯤꯅꯣ ꯍꯟꯗꯛ 8 ꯀꯥꯔꯤꯅꯤ ꯃꯣꯅꯣꯖꯤꯠ ꯇꯅꯨ ꯏꯇꯩꯃ ꯁꯤꯃ ꯗꯁꯥꯅꯤ ꯗꯁꯥꯅꯤꯍꯦ ꯍꯥꯏꯅ ꯀꯩ ꯐꯤꯂꯝꯗ ꯍꯥꯏꯕꯅꯣ ꯗꯁꯥꯅꯤꯍꯦ ꯇꯧꯕꯗꯣ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯤ ꯑꯖꯤꯠ ꯑꯁꯀ ꯇꯧꯔꯦ ꯑꯟꯖꯨ ꯑꯩꯗꯤ ꯇ꯭ꯔꯦꯟ ꯊꯧꯔꯒ ꯕ꯭ꯂꯣꯛ ꯅꯝꯗꯣꯏꯅꯤ ꯑꯟꯖꯂꯤ ꯅꯃꯨ
ꯅꯪꯅ ꯇ꯭ꯔꯦꯟ ꯊꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗꯅꯦ ꯐꯣꯇꯣ ꯑꯝꯇ ꯍꯥꯟꯅ ꯀꯥꯞꯄꯒ ꯊꯥꯔꯛꯑꯣ ꯌꯦꯡꯅꯤꯡꯉꯦ ꯅꯪꯅ ꯇ꯭ꯔꯦꯟ ꯊꯧꯗꯣꯏꯗꯣ ꯑꯟꯖꯨ ꯅꯪꯒꯤ ꯇ꯭ꯔꯦꯟꯗꯣ ꯀꯔꯤ ꯆꯥꯛꯀ ꯄꯥꯝ ꯀꯔꯤ ꯆꯛꯀꯥ ꯄꯥꯝ ꯍꯥꯜꯂꯤ ꯆꯛꯀꯥ ꯄꯥꯝ ꯍꯥꯜꯂꯤ ꯑꯣ ꯑꯣ ꯍꯥꯜꯂꯣ ꯍꯥꯜꯂꯣ ꯂꯥꯏꯔꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯇꯔꯗꯤ ꯏꯁꯩ ꯊꯥꯔꯒ ꯖꯒꯣꯏ ꯁꯥꯎ ꯃꯟꯖꯨꯁꯦ ꯂꯥꯏꯞꯇ ꯂꯥꯛꯂꯒ ꯌꯥꯝ ꯄꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯒꯨꯔꯗꯤꯞ 89 ꯊꯦꯡꯀ꯭ꯌꯨ ꯒꯨꯔꯗꯤꯞ ꯋꯦꯜꯀꯝ ꯆꯪꯕꯤꯔꯛꯄꯒꯤ ꯑꯗꯨ ꯅꯪꯒꯤ ꯅꯥꯆꯣꯝꯗꯣ ꯁꯅꯥꯁꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯪ ꯑꯝꯇꯪ ꯑꯣꯜꯂ ꯌꯦꯡꯉꯣ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯍꯥꯏ ꯑꯟꯖꯨ ꯍꯜꯂꯣ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯋꯦꯜꯀꯝ ꯆꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯤꯡꯍꯥ 20 ꯁꯩꯇꯔꯥꯖ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯩꯇꯔꯥꯖ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯔꯗꯤ ꯀꯞꯇꯦ ꯅꯣꯛꯇ ꯅꯣꯛꯂꯤ ꯀꯦꯀꯦ ꯅꯪ ꯇꯧꯔꯝꯒꯅꯤ ꯑꯟꯖꯨ ꯍꯥꯏꯔꯒ ꯑꯟꯖꯂꯤ ꯅꯣꯛꯈ꯭ꯔꯦ ꯋꯦꯜꯀꯝ ꯁꯩꯇ ꯏꯆꯦ ꯀꯦꯀꯦ ꯍꯥꯏꯈ꯭ꯔꯦ ꯕꯤꯖꯦꯅ ꯃꯤ ꯊꯥꯖꯔꯔꯣꯏ ꯑꯟꯖꯨ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯜꯂꯦ ꯃꯥꯟꯕꯅꯤ ꯁꯤ ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯁꯥꯏꯟ ꯄꯤꯈ꯭ꯔꯦ ꯑꯩꯗꯤ ꯑꯟꯖꯂꯤ ꯊꯧꯕ ꯇ꯭ꯔꯦꯟꯗꯣ ꯇꯣꯡꯉꯣꯏ ꯀꯤꯖꯩ ꯑꯩꯗꯤ ꯇꯣꯡꯒꯅꯤ ꯑꯟꯖꯂꯤꯅ ꯊꯧꯕ ꯇ꯭ꯔꯦꯟ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯗꯗꯤ ꯅꯪꯗꯣ ꯀꯦꯀꯦꯗ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯄꯨꯂꯞ ꯁꯥꯏꯟ ꯄꯤꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯗ ꯑꯃꯨꯛ ꯑꯟꯖꯂꯤꯅ ꯄꯤꯈ꯭ꯔꯦ ꯐꯖꯕꯤ ꯑꯟꯖꯨ ꯅꯁꯛꯇꯣ ꯐꯖꯅ ꯎꯠꯂꯧꯅꯦ ꯅꯪ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯤꯕꯅꯦ ꯎꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯁꯛꯁꯤꯕꯨ ꯑꯃꯨꯛ ꯎꯠꯂꯧ ꯍꯥꯏꯁꯤꯕꯣ ꯀꯦꯀꯦ ꯅꯪ ꯁꯤꯅꯦꯃꯥ ꯍꯦꯜꯂꯣ ꯑꯖꯤꯠ ꯍꯥꯏꯈꯔꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯄ꯭ꯔꯤꯌꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯩꯇꯅ ꯍꯥꯏꯈ꯭ꯔꯦ ꯍꯦꯜꯂꯣ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯀꯦꯀꯦꯅ ꯑꯃꯨꯛ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯁꯛ ꯐꯖꯗꯅ ꯇꯧꯏꯔ ꯈꯪꯗ꯭ꯔꯦ ꯅꯪꯗꯤ ꯂꯥꯏꯚꯇꯣ ꯊꯥꯔꯣ ꯅꯪꯅ ꯊꯕꯛ ꯇꯧ ꯂꯩꯔꯣ ꯂꯥꯏꯚꯇꯨꯅ ꯃꯤꯗꯨꯅ ꯂꯥꯛꯑꯒ ꯅꯪꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯤꯗ꯭ꯔꯗꯤ ꯃꯤꯗꯣ ꯆꯦꯠꯈꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯖꯤꯠ ꯀꯤꯒꯅꯨ ꯑꯩ ꯐꯖꯅ ꯊꯧꯅꯤ ꯑꯗꯨꯅꯦꯕ ꯑꯟꯖꯂꯤ ꯐꯖ ꯊꯧ ꯍꯩꯕꯅꯦꯕ ꯃꯤ ꯇꯝꯕ ꯍꯧꯈ꯭ꯔꯃꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯪꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯌꯦꯡꯒꯦ ꯑꯟꯖꯨ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯎꯔꯦ ꯑꯩꯕꯨꯌꯥ ꯍꯥꯏꯈ꯭ꯔꯁꯤꯅ ꯑꯟꯖꯂꯤ ꯑꯟꯖꯨꯁꯦ ꯑꯟꯖꯨ ꯑꯁꯦꯔꯦ ꯑꯃꯤ 20 ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯗ ꯇꯅꯨꯅ ꯂꯚ ꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯆꯦ ꯇꯅꯨ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯍꯥꯏ ꯀꯧꯅꯔꯦ ꯑꯣ ꯑꯣꯖꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯖꯤ ꯅꯣꯡꯃ ꯈꯔ ꯉꯟꯅ ꯑꯝꯇꯒ ꯊꯥꯔꯛꯑꯣ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯇꯣꯏꯅꯤ ꯑꯟꯖꯂꯤ ꯅꯪꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯔꯤꯁꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯄ꯭ꯔꯤꯌꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯊꯣꯡꯗ꯭ꯔꯤ ꯑꯟꯖꯂꯤ ꯑꯟꯖꯨ ꯑꯖꯤꯠ 500 ꯐꯥꯍꯜꯂꯕꯅꯤ ꯅꯍꯥꯟꯒꯤ ꯂꯥꯏꯚꯇꯨ ꯇꯧꯕꯗ ꯐꯥꯍꯟꯈꯔꯦ ꯁꯤꯡꯍꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯑꯟꯖꯨ ꯆꯍꯤ ꯀꯌꯥꯗ ꯆꯦꯜꯂꯒ ꯂꯨꯍꯣꯡꯉꯤꯅꯣ 25ꯇ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯪ ꯑꯗꯨꯝ ꯒꯦꯁ ꯇꯧꯔꯣ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯤꯡꯍꯥ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯁꯤꯡꯍꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯒ ꯇꯅꯨꯒꯅ ꯍꯥꯏꯈꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ
ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯣ ꯑꯍꯥꯝꯕ ꯑꯣꯏꯗꯣꯏ ꯃꯤꯅ ꯅꯪꯅ ꯊꯥꯏꯌꯦ ꯈꯪꯉꯗꯤ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯅꯪꯅ ꯊꯥꯏ ꯈꯪꯗꯕꯅꯤꯅ ꯂꯥꯛꯇꯕꯁꯨ ꯀꯅꯥ ꯈꯪꯅꯤ ꯅꯪ ꯑꯃꯨꯛꯀꯒ ꯊꯥꯔ ꯌꯦꯡꯉꯣ ꯈꯔ ꯉꯟꯅ ꯇꯧꯅ ꯌꯥꯝ ꯊꯦꯡꯅꯗꯤ ꯊꯥꯅꯣ ꯅꯨꯡꯁꯤꯅꯅꯦ ꯅꯨꯡꯁꯤꯅꯅꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯥꯏꯐ ꯆꯤꯡꯗ ꯅꯪ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ ꯀꯦꯀꯦ ꯅꯪꯁꯤꯅ ꯇꯧꯔꯅꯨꯁꯦ ꯅꯪ ꯀꯩꯅꯣꯅꯦ ꯃꯨꯅꯣ ꯑꯁꯥꯃꯤꯁꯇ ꯑꯃ ꯂꯥꯛꯏꯁꯦ ꯀꯤꯃꯣꯅ ꯁꯣꯛꯀ ꯇꯧꯔ ꯂꯥꯛꯏ ꯆꯦꯟꯖꯗꯤ ꯒꯨꯗ ꯑꯖꯤꯠ ꯀꯩꯒꯤꯅꯣ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯖꯤꯠꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯤ ꯂꯥꯛꯄꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯁꯦ ꯁꯤꯡꯍꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯦ ꯅꯪꯕꯣ ꯍꯥꯏꯔꯦ ꯄꯨꯖꯣꯅ ꯍꯥꯏꯔ ꯇꯨꯃꯥꯏ ꯑꯃꯤ কোড ভালো হাই কেমন আছো আমি ভালো আছি ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯁꯤꯗ ꯀꯩ ꯄꯣꯠꯇꯅꯣ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯐꯖꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯃꯣꯅꯣꯖꯤꯅ ꯍꯖꯤꯠ ꯀꯞꯀꯅꯨꯅꯦ ꯍꯥꯏꯔ ꯅꯪꯁꯨ ꯌꯥꯎꯅ ꯀꯞꯁꯜꯂꯤꯗꯤ ꯀꯩꯒꯤ ꯍꯦꯜꯂꯣ ꯁꯤꯡꯍꯥ ꯏꯅꯥꯎ ꯀꯩꯅꯣ ꯈꯔꯦ ꯃꯣꯅꯣꯖꯤꯠ ꯅꯨꯡꯉꯥꯏꯔꯤ ꯀꯣꯃꯦꯟ ꯌꯥꯝꯅ ꯏꯪꯅ ꯄꯥꯏꯀꯣ ꯄꯥꯏ ꯂꯤꯊꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯪ ꯇꯞꯅ ꯄꯥꯔꯤꯅꯤ ꯈꯔꯒ ꯍꯩꯇꯕꯅꯤꯅ ꯑꯟꯖꯂꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯟꯖꯂꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯌꯦ ꯀꯩꯁꯥ ꯆꯦ ꯀꯦꯀꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯣꯡꯗ꯭ꯔꯤꯌꯦ ꯈꯨꯗꯨꯝ ꯄꯤꯈꯔꯦꯍꯦ ꯄꯤꯌꯥ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯈꯜꯗ ꯎꯔꯤꯕ ꯑꯋꯥꯕꯒꯤ ꯄꯣꯠꯌꯥꯝꯁꯦ ꯀꯅꯥꯗ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯡꯉꯥꯏ ꯐꯪꯕ ꯌꯥꯗ꯭ꯔꯦ ꯑꯖꯤꯠ ꯀꯃꯥꯏ ꯇꯧꯅꯤ ꯇꯅꯨꯔꯝꯕ ꯑꯣ ꯑꯟꯖꯂꯤ ꯑꯟꯖꯨ ꯑꯖꯤꯠ ꯀꯗꯧꯔꯦ ꯀꯞꯈ꯭ꯔꯦ ꯁꯤꯗꯤ ꯀꯩ ꯃꯤꯠ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯩ ꯀꯣꯃꯦꯟꯁꯦ ꯂꯣꯏꯅ ꯊꯣꯛꯇ꯭ꯔꯦ ꯐꯣꯟ ꯇꯧꯒꯦ ꯑꯩꯕꯨ ꯀꯣꯃꯦꯟꯁꯦ ꯀꯥꯏꯖꯧꯔꯒꯦ ꯈꯪꯗꯦꯅ ꯃꯥ ꯌꯦꯡꯉꯤꯉꯩꯗ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯅꯪ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯖꯤꯠꯀꯤ ꯂꯥꯏꯐꯇ ꯍꯪꯈ꯭ꯔꯦ ꯇꯅꯨꯅ ꯈꯨꯝꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏ ꯍꯦꯛꯇ ꯀꯔꯤ ꯍꯪꯉꯤꯅꯣ ꯑꯩꯕꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯃꯦꯟꯁꯦ ꯆꯦꯟꯈꯤꯕꯗ ꯈꯪꯍꯧꯗꯕꯁꯨ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯀ ꯍꯪꯕꯤꯔꯣ ꯕꯣꯟꯖꯤꯠꯇꯣ ꯑꯝꯇ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎꯗꯣ ꯕꯣꯟꯖꯤꯠ ꯂꯋꯥꯏ ꯌꯥꯔꯣꯏꯅꯦ ꯀꯦꯀꯦ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯌꯥꯎꯁꯦ ꯌꯥꯒꯟꯗꯦꯅꯦ ꯑꯖꯤꯠ ꯑꯣ ꯁꯨꯝꯃꯤ ꯍꯥꯏꯔ ꯀꯞꯄꯔꯦ ꯑꯣ ꯏꯇꯩꯃ ꯍꯥꯏꯔꯦ ꯍꯩꯆ.ꯑꯣ.ꯕꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯀꯔꯤ ꯖꯥꯏ ꯐꯣꯟꯗ ꯊꯣꯏ ꯏꯁꯩꯗꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ ꯀꯣꯄꯤꯔꯥꯏꯠ ꯀꯩꯅꯣ ꯇꯧꯕ ꯏꯁꯩ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯀꯣꯟꯅ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤ ꯍꯥꯏꯅꯦ ꯑꯗꯨꯅ ꯏꯁꯩꯗꯤ ꯇꯧꯗ꯭ꯔꯦ ꯑꯖꯤꯠ ꯀꯞꯀꯅꯨꯅꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯣ ꯑꯟꯖꯂꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯖꯤꯠꯅ ꯃꯅꯨꯡꯗ ꯙꯨꯜ ꯌꯩꯔꯦ ꯀꯦꯀꯦ ꯍꯣꯏ ꯊꯣꯡꯉꯣ
ꯑꯖꯤꯠ ꯒꯣꯒꯣ ꯀꯥꯟꯅꯔꯣꯏꯌꯦ ꯇꯅꯨ ꯅꯣꯛꯈ꯭ꯔꯦ ꯑꯖꯤꯠ ꯀꯞꯀꯅꯨ ꯍꯥꯏꯈ꯭ꯔꯦ ꯑꯣ ꯑꯟꯖꯂꯤꯒꯤ ꯖꯥꯠꯁꯦ ꯃꯌꯥꯒ ꯐꯥꯖ ꯆꯤꯔꯒ ꯃꯤ ꯍꯤꯒꯠꯂꯛꯏꯗ ꯇꯅꯨ ꯆꯥꯛꯀ ꯆꯥꯁꯤꯜꯂꯥꯎ ꯇꯅꯨ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯀꯦ ꯀꯤꯇꯥ ꯍꯤꯟꯖꯥꯡ ꯀꯣꯔꯕꯣꯔꯦ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯇꯅꯨ ꯅꯣꯛꯈ꯭ꯔꯦ ꯅꯪꯅ ꯁꯛꯄꯗ ꯀꯔꯤꯃꯠꯇ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯔꯣꯏ ꯍꯣꯏ ꯈꯣꯟ ꯐꯖꯕꯅꯤꯅ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯣꯏꯑꯕ ꯈꯥꯖꯤꯡ ꯈꯥꯃꯦꯟ ꯑꯂꯨ ꯊꯣꯡꯕꯅꯤ ꯇꯅꯨ ꯂꯐꯨ ꯏꯔꯣꯟꯕꯒ ꯀꯤꯀꯦ ꯅꯪꯒꯤ ꯍꯤꯟꯖꯥꯡꯗꯨꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯛꯏꯍꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯄꯤꯔꯛꯑꯣꯍꯦ ꯑꯖꯤꯠ ꯍꯥꯏꯔꯒ ꯇꯅꯨꯅ ꯑꯃꯨꯛꯁꯨ ꯀꯞꯄꯦ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯖꯤꯠ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯇꯧꯈꯤꯒꯦ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯑꯣ ꯑꯟꯖꯨ ꯑꯩꯒꯤ ꯄꯣꯠꯂꯨꯝꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯄꯣꯠꯂꯨꯝꯁꯦ ꯀꯅꯥꯝ ꯂꯩꯇꯔꯦ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠꯀꯤꯅꯣ ꯅꯪ ꯄꯣꯠꯂꯨꯝ ꯍꯥꯏꯁꯦ ꯑꯖꯨ ꯑꯟꯖꯂꯤ ꯅꯪ ꯖꯥꯗꯤ ꯀꯤꯍꯦ ꯇꯅꯨ ꯀꯝ ꯇꯅꯨ ꯑꯣ ꯄ꯭ꯔꯤꯌꯥ ꯍꯧꯖꯤꯛ ꯀꯞꯈ꯭ꯔꯦ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡꯁꯦ ꯋꯦꯜꯀꯝ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯟꯖꯂꯤꯅ ꯍꯪꯈꯔꯦ ꯇꯅꯨ ꯑꯟꯖꯂꯤꯁꯦ ꯑꯃꯨꯛ ꯃꯨꯛꯅꯦ ꯁꯣꯏꯅꯩꯅꯦ ꯍꯦꯛꯇ ꯇꯅꯨ ꯃꯐꯝꯗ ꯑꯟꯖꯂꯤ ꯍꯥꯏ ꯑꯟꯖꯂꯤ ꯃꯐꯝꯗ ꯇꯅꯨ ꯍꯦꯛꯇ ꯍꯥꯏꯅꯦ ꯆꯦ ꯀꯦ ꯅꯣ ꯍꯁꯕꯦꯟꯅ ꯆꯤꯀꯦꯟ ꯊꯣꯡꯉꯤ ꯌꯥꯍꯨ ꯍꯥꯏꯔꯦ ꯏꯆꯦ ꯑꯟꯖꯨ ꯀꯌꯥ ꯀꯨꯏꯔꯒꯦ ꯂꯥꯏꯐꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯉꯍꯥꯛ ꯑꯣꯏꯔꯦꯁꯦ ꯑꯣ ꯍꯧꯖꯤꯛ ꯏꯄꯥ ꯍꯥꯏꯔ ꯄꯤꯌꯥꯗꯁꯤꯅꯤ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯇꯅꯨ ꯁꯨꯁꯤꯂꯥ ꯂꯞ ꯍꯥꯏꯈꯔꯦ ꯍꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯃꯗꯦꯝꯅ ꯍꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯦ ꯆꯦ ꯑꯟꯖꯂꯤ ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏ ꯄꯤꯌꯥꯗꯁꯤꯅꯤꯅ ꯇꯅꯨ ꯍꯥꯏꯔꯒ ꯂꯞ ꯄꯤꯈꯔꯦ ꯄꯤꯌꯥꯗꯔꯁꯅꯤ ꯏꯄꯥ ꯅꯠꯇꯦꯍꯦ ꯇꯥꯗꯣ ꯀꯧꯔꯣ ꯑꯩꯅ ꯉꯁꯤ ꯑꯃꯗ ꯐꯤ ꯁꯨꯔꯦ ꯑꯣ ꯍꯣꯏꯁꯦ ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯄꯤꯈ꯭ꯔꯦ ꯑꯣꯟ ꯕꯤꯖꯦꯅ ꯑꯣꯟ ꯍꯥꯏꯌꯦ ꯄꯤꯌꯥꯗꯔꯁꯅꯤꯅ ꯑꯣ ꯈꯨꯃꯟꯅ ꯍꯥ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯃꯟ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯍꯦ ꯅꯪꯒꯤ ꯂꯥꯏꯐꯇꯨꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯔꯣ ꯑꯩꯒꯤ ꯂꯥꯏꯐꯇꯨꯗꯤ ꯅꯪ ꯇꯧꯕꯤꯔꯤꯁꯦ ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯀꯃꯦꯟ ꯊꯥꯕ ꯁꯪꯗ꯭ꯔꯦ ꯁꯥꯎꯅꯣ ꯍꯥꯏꯌꯦ ꯕꯤꯖꯦꯟ ꯀꯥꯏꯗꯦꯗ ꯀꯃꯦꯟ ꯊꯥꯗ꯭ꯔꯁꯨ ꯑꯣꯟꯇ ꯂꯩꯕꯤꯗꯨꯁꯨ ꯌꯥꯝ ꯐꯩ ꯑꯟꯖꯂꯤ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯉꯤꯔꯥ ꯂꯥꯎ ꯑꯣ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯔ ꯑꯖꯤꯠꯁꯦ ꯌꯥꯝ ꯀꯛꯈ꯭ꯔꯦꯅꯦ ꯀꯩꯅꯣꯅꯦ ꯊꯦꯝꯕꯤꯎꯅꯦ ꯇꯅꯨ ꯑꯟꯖꯂꯤ ꯆꯦ ꯁꯨꯁꯤꯂꯥ ꯑꯖꯤꯠꯁꯦ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯍꯥꯏ ꯄꯤꯌꯥꯗꯁꯤꯅꯤ ꯍꯥꯏꯈꯔꯦ ꯆꯦꯅ ꯅꯨꯅ ꯆꯤꯛꯀꯟ ꯂꯦഗ് ꯄꯤꯁ ꯄꯤꯔꯦ ꯀꯤꯡ ꯀꯃꯦꯟꯁ ꯁꯨꯀ ꯍꯥꯏꯔꯤꯅꯤ ꯑꯣ ꯈꯨꯃꯟ ꯍꯥꯏ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯅꯨ ꯑꯩꯒꯤ ꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯦ ꯌꯨꯝꯗ ꯃꯤ ꯂꯥꯛꯄꯗꯨꯅ ꯃꯣꯇꯣꯔ ꯆꯅꯥ ꯑꯟꯖꯂꯤ ꯌꯦꯡꯉꯤꯅꯦ ꯆꯦ ꯑꯟꯖꯂꯤ ꯍꯦꯜꯂꯣ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯈꯔꯦ ꯄꯤꯌꯥꯗꯁꯤꯅꯤꯅꯁꯨ ꯍꯦꯜꯂꯣ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯈꯔꯦ ꯑꯖꯤꯠ ꯀꯩ ꯇꯧꯔꯒꯦ ꯄꯪꯀꯞꯇꯃ ꯀꯞꯄꯤꯗꯣ ꯍꯥꯏ ꯄꯤꯌꯥꯗꯁꯤꯅꯤ ꯍꯥꯏꯔ ꯖꯒꯣꯏ ꯁꯥꯖꯟꯈꯔꯦ ꯇꯅꯨꯅ
ꯑꯖꯤꯠ ꯀꯞꯀꯅꯨ ꯍꯥꯏꯕ ꯅꯪꯕꯨ ꯍꯥꯏꯔꯝꯃꯦ ꯌꯥꯁꯤ ꯁꯦꯝꯈ꯭ꯔꯕꯣ ꯑꯟꯖꯂꯤ ꯅꯪꯒꯤ ꯖꯥꯠꯁꯦ ꯅꯍꯥꯟꯒꯤ ꯑꯖꯤꯠꯀꯤ ꯕ꯭ꯔꯥꯁꯇꯣ ꯇꯦꯡꯕꯗꯩ ꯖꯥꯠꯁꯦ ꯌꯥꯝ ꯀꯜꯂ ꯃꯥꯜꯂꯦ ꯆꯤꯛꯁꯜꯂꯒꯁꯨ ꯅꯪ ꯖꯥꯠꯁꯦ ꯂꯪꯉꯒ ꯂꯩꯅꯦ ꯗꯥ ꯂꯥꯏꯔꯦꯟ ꯂꯥꯏꯔꯦꯟ ꯍꯥꯏꯁꯦ ꯀꯅꯥꯗ ꯀꯧꯏꯅꯣ ꯑꯣ ꯑꯖꯤꯠꯇ ꯈꯨꯃꯟ ꯄ꯭ꯔꯤꯟꯁ ꯑꯣꯏꯃꯥ ꯀꯧꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏ ꯃꯥꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤ ꯎꯔꯤꯁꯦ ꯗꯥ ꯂꯧꯔꯦꯟ ꯍꯥꯏꯔ ꯈꯣꯏꯔꯝꯈꯔꯦ ꯆꯦ ꯄ꯭ꯔꯤꯌꯗꯁꯤꯅꯤ ꯍꯥꯏꯔ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯅꯤ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯄꯨꯕꯤꯒꯦ ꯑꯩ ꯁꯣꯝꯗ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦꯅ ꯆꯦꯡꯉꯤꯉꯩꯗ ꯁꯣꯝꯗ ꯀꯃꯦꯟꯒ ꯃꯌꯥꯝ ꯂꯤꯊꯣꯛꯈ꯭ꯔꯦ ꯈꯨꯃꯟ ꯍꯥꯏꯃ ꯇꯤꯟꯁꯤꯟꯈꯔꯦ ꯄꯤꯌꯥꯔꯤꯁꯤꯅ ꯇꯅꯨ ꯏꯇꯩꯃ ꯑꯩꯁꯨ ꯅꯨꯄꯤ ꯆꯦ ꯁꯨꯀꯤꯂꯥ ꯀꯩꯅꯣꯈ꯭ꯔꯦ ꯑꯣ ꯑꯖꯤꯠ ꯀꯞꯀꯅꯣ ꯍꯥꯏꯔꯒ ꯄꯤꯈ꯭ꯔꯦ ꯑꯟꯖꯨ ꯆꯞꯈ꯭ꯔꯦ ꯑꯣ ꯑꯟꯖꯨ ꯅꯪ ꯌꯧꯗ꯭ꯔꯦ ꯃꯌꯥꯝ ꯆꯣꯀ꯭ꯂꯦꯠꯅ ꯌꯥꯔꯣꯏ ꯕꯨꯠ ꯑꯃ ꯄꯤꯌꯨ ꯑꯁ ꯆꯦ ꯆꯣꯀ꯭ꯂꯦꯠꯅꯁꯨ ꯀꯞꯄꯔꯣꯏ ꯑꯩ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯍꯦꯛꯇꯤ ꯌꯥꯔꯕꯣ ꯑꯟꯖꯂꯤ ꯇꯅꯨ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯕꯤꯁꯅꯨ ꯍꯣꯏ ꯅꯪꯕꯣ ꯆꯤꯆꯦꯅ ꯍꯥꯏꯔꯦ 23 ꯗꯟ ꯊꯦꯡꯀ꯭ꯌꯨ ꯅꯦꯠ ꯑꯖꯤꯠ ꯍꯥꯏꯔ ꯄꯤꯈꯔꯦ ꯄꯤꯌꯥꯗꯁꯤꯅꯤꯅ ꯑꯟꯖꯂꯤ ꯑꯟꯖꯨ ꯀꯣꯏꯔꯦ ꯌꯥꯝꯃꯤꯈꯅꯦ ꯑꯁꯤ ꯇꯅꯨ ꯑꯟꯖꯨꯒꯤ ꯔꯤꯆꯥꯔꯖ ꯂꯣꯏꯔꯦ ꯂꯣꯏꯗꯦ ꯂꯩꯔꯤ ꯑꯗꯣ ꯅꯦꯠꯁꯦ ꯌꯥꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯃꯥꯡꯉꯤꯁꯦ ꯀꯃꯦꯟꯁꯦ ꯀꯛꯏꯔ ꯍꯪꯉꯤ ꯌꯥꯔꯤꯕꯣ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯅꯦꯠꯁꯦ ꯌꯥꯕ꯭ꯔꯣ ꯑꯃꯨꯛ ꯌꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯑꯦꯕ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯅꯤꯅꯦ ꯄꯤꯌꯥꯗꯁꯤꯅꯤ ꯑꯩꯁꯨ ꯍꯥꯏꯔ ꯆꯤꯜꯂꯦ ꯇꯅꯨꯅ ꯆꯦ ꯄꯤꯌꯥꯗꯁꯤꯅꯤ ꯍꯥꯏꯔ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯛꯑꯦ ꯈꯨꯃꯟꯅ ꯑꯩꯒꯤ ꯅꯦꯠꯁꯦ ꯂꯩꯈꯔꯦ ꯑꯟꯖꯂꯤ ꯅꯣꯛꯈꯔꯦ ꯈꯨꯃꯟ ꯂꯞ ꯄꯤꯈꯔꯦ ꯅꯪꯒꯤ ꯅꯦꯠꯁꯦ ꯃꯁꯛ ꯇꯪꯈꯥꯏ ꯎꯕꯤꯅꯤꯅꯦ ꯌꯥꯔꯦ ꯑꯖꯤꯠ ꯎꯍꯧꯗ꯭ꯔꯦꯀꯣ ꯀꯣꯃꯦꯟ ꯃꯥꯡꯉꯤ ꯑꯃ ꯑꯅꯤꯈꯛ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯁꯦ ꯀꯃꯦꯟꯁꯦ ꯃꯥꯡꯉꯤꯁꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯀꯠꯊꯠꯂꯤꯔꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯨ ꯆꯦ ꯁꯨꯁꯤꯂꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯪꯈꯔꯦ ꯑꯗꯨꯗꯤꯅ ꯀꯃꯦꯟꯁꯤꯁꯨꯅꯦ ꯑꯍꯨꯝ ꯃꯔꯤꯈꯛ ꯁꯣ ꯇꯧꯔꯦ ꯑꯇꯩꯗꯤ ꯇꯧꯗꯦ ꯃꯉꯥꯈꯛ ꯁꯣ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯈꯪꯗꯦ ꯊꯣꯡꯗ꯭ꯔꯤꯅꯦ ꯌꯥꯏꯌꯦ ꯆꯦꯅ ꯑꯟꯖꯨ ꯃꯥꯏꯗ ꯁꯝꯂꯥꯡ ꯑꯅꯤꯈꯛ ꯆꯣꯡꯊꯔꯦꯅꯦ ꯊꯥꯡꯒꯠꯂꯨꯅꯦ ꯀꯥꯏꯗ ꯆꯣꯡꯊꯔꯒꯦ ꯁꯤꯗꯤ ꯁꯨꯝ ꯂꯩꯁꯤꯅꯤꯅꯦ ꯀꯩꯅꯣ ꯁꯤꯒ ꯃꯥꯟꯅꯗ꯭ꯔꯕꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯣ ꯃꯥꯟꯅꯗ꯭ꯔꯦ ꯑꯣ ꯁꯣꯝꯗꯅ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛꯇꯅ ꯉꯁꯥꯏꯒꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯁꯤꯒꯅ ꯑꯥꯖꯧꯈ꯭ꯔꯦ ꯀꯩꯗꯧꯅꯣ ꯅꯪꯅ ꯇꯅꯨꯅ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯇꯧꯔꯝꯃꯦꯅꯦ ꯁꯤꯒꯗꯤ ꯍꯥꯟꯅꯒꯤ ꯀꯃꯦꯟ ꯑꯇ ꯊꯣꯛ ꯂꯩꯔꯦ ꯁꯤꯒꯅ ꯃꯌꯥꯝ ꯌꯧꯔꯝꯃꯤꯅꯦ ꯀꯥꯏ ꯀꯥꯏ ꯌꯧꯈ꯭ꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩ ꯅꯦꯠ ꯆꯠꯄꯨꯕꯗꯩ ꯀꯃꯦꯟꯁꯦ ꯌꯥꯝ ꯇꯧꯔꯦ ꯑꯟꯖꯂꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯪꯉꯦ ꯄꯤꯌꯥꯗꯁꯤꯅꯤꯅ ꯇꯅꯨꯅ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯦ ꯑꯣꯀꯦ ꯄꯤꯌꯥꯗꯁꯤꯅꯤ ꯅꯦꯠ ꯌꯥꯔꯝꯃꯣꯏ ꯑꯗꯨꯒꯤꯅꯤ ꯅꯦꯠꯁꯦ ꯌꯥꯔꯨꯗꯕꯗꯩ ꯀꯃꯦꯟꯁꯦ ꯁꯤꯒꯅ ꯍꯥꯟꯅꯒꯤ ꯊꯣꯛ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗ ꯑꯣꯏꯅ ꯄꯥꯔꯦ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯌꯦ ꯁꯤ ꯑꯟꯖꯂꯤꯅ ꯇꯅꯨꯅ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯇꯧꯔꯝꯃꯤꯅꯦ ꯕꯦꯕꯤ 24 ꯂꯥꯏꯛ ꯑꯖꯤꯠ ꯊꯛꯆꯜꯂꯨ ꯍꯥꯏꯅ
ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯄꯤꯈ꯭ꯔꯦꯍꯦ ꯄꯥꯊꯔꯛꯑꯣ ꯁꯦ ꯇꯅꯨ ꯍꯥꯏꯔ ꯏꯁꯇꯣꯞ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦꯅꯦ ꯇꯅꯨꯁꯤꯅ ꯕꯥꯏ ꯕꯥꯏ ꯌꯥꯝ ꯇꯧꯔꯝꯃꯦꯅꯦ ꯅꯦꯠ ꯌꯥꯝ ꯐꯠꯇꯦꯅꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯄ꯭ꯔꯤꯌꯥ ꯑꯁꯤꯕꯨꯗꯤ ꯌꯥꯔꯦ ꯑꯗꯣ ꯊꯥꯅ ꯄꯤꯔꯗꯤ ꯊꯟꯅ ꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕꯅꯤ ꯑꯟꯖꯨ ꯍꯥꯏꯔ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯦ ꯇꯅꯨꯅ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯑꯖꯤꯠ ꯍꯥꯏꯔ ꯃꯀꯣꯡ ꯉꯥꯎꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯑꯟꯖꯂꯤ ꯍꯥꯏꯅꯁꯨ ꯄꯤꯈꯔꯦ ꯍꯥꯎꯏ ꯄ꯭ꯔꯤꯌꯥ ꯑꯣꯟ ꯑꯟꯖꯂꯤ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯑꯟꯖꯂꯤ ꯌꯥꯔꯕ ꯆꯠꯇ꯭ꯔꯕ ꯀꯩꯗꯧꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯅꯦꯠ ꯌꯥꯝ ꯐꯠꯇꯦꯅꯦ अंजू भाईदेव नेट भाल नाय भाल नाय ने मोर नेट याउदे ने प्रिया ओ अंजलि ने कौरे जिना अजीत आइसक्रीम नमूनसु आइसक्रीम यारे करीनो खंगदेने नेट सिसु जाम बेरा कासले सुशीला लागलेको अमुका अंजू होय किके नंग चाक काय जसलमगे खाइबोक जोराबो लोइरमबो नंग कमाय तौरगे चे आइसक्रीम पामदे आइसक्रीम पियो पामदे आइसक्रीम पियो माइडेन हाय तौर हेलो से सुशीला हाय गरे किकेना अजीत मुकोंग गाबरो नुंथंग अमनसु थोंगरे माय बिग सिस्टर किके नुनु अंजलिना हाय तौरे केके कायदनो केके अगरतला चखरमी चे अयुक्त थुंगरमी प्लेन टिप्टी नुंगदा नुंदांदरो हाय ड्यूटी नुंदांदरो हाय चे केके साक थोंगबो हंगरे प्रियदर्शिनीना प्रिया नाय हायबा नुंथांगा थारकपदो चे केके युमदनी हाय अंजलि हाय ओ अंजू अना अमे प्रेमा हाउ हाउ ऐसे ले हाउ चाक थोंबा लाई ए लम कोइरी हाय प्रियदर्शनी लांगनु केके लम कोइबनी प्रियदर्शनी नुंगाइरा पोनी प्रिया तुम खिरोय ऑन तनुना हाय तसले चे केके ओके ओके मनोजित मांगरे फुल सपोर्ट है नान हाइबदो मांगरे ꯑꯩ ꯁꯤꯒꯩꯁꯤꯒꯗꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯂꯦꯞ ꯂꯩꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔ ꯖꯍꯥꯟꯗꯣꯏꯅꯣ ꯑꯟꯖꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯊꯣꯛꯑ ꯀꯃꯦꯟꯁꯦ ꯂꯦꯞ ꯂꯩꯈ꯭ꯔꯦꯕꯁꯦ ꯑꯣ ꯗꯤꯄꯥ ꯍꯥꯏꯅ ꯀꯧꯈꯔꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯑꯣ ꯇꯈꯦꯜ ꯂꯥꯛꯑꯣꯏꯅꯦ ꯅꯪ ꯅꯆꯥ ꯃꯔꯛ ꯇꯈꯦꯜ ꯀꯧꯔꯁꯨ ꯂꯥꯛꯑꯔꯣꯏ ꯑꯖꯤꯠ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯔꯒ ꯇꯨꯝꯅꯤ ꯑꯃꯅꯤ ꯂꯥꯏꯚꯁꯦ ꯀꯣꯃꯦꯟꯀ ꯐꯖꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯆꯤꯟꯕꯅ ꯕꯤꯖꯦꯟ ꯀꯥꯏꯗꯦ ꯑꯣꯟ ꯂꯩꯕꯗꯨꯅ ꯑꯣꯟ ꯑꯗꯨꯝ ꯂꯩꯕꯤꯌꯨ
ꯀꯃꯦꯟ ꯏꯕ ꯁꯪꯗ꯭ꯔꯗꯤ ꯀꯥꯏꯗꯦ. ꯑꯟꯖꯨ ꯑꯩꯒꯤ ꯇꯧꯔꯦ ꯑꯃꯨꯛ ꯑꯃꯨꯛ. ꯑꯟꯖꯂꯤ ꯑꯟꯖꯨ ꯑꯩꯒꯤ ꯇꯧꯔꯦ ꯑꯃꯨꯛ ꯑꯃꯨꯛ. ꯑꯟꯖꯂꯤ ꯇꯧꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯍꯥꯏꯁꯦ ꯅꯦꯠ ꯌꯥꯗ꯭ꯔꯤꯔꯣ? BJP ꯄꯥꯔꯇꯤ ꯇꯧꯔꯛꯏꯗꯣ ꯇꯅꯣ. ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯃꯃꯝ ꯑꯖꯤꯠꯇ ꯑꯉꯥꯡꯅꯤ ꯉꯥꯛꯇꯤ. ꯑꯕꯦꯝꯃ ꯁꯤꯀꯟꯗ ꯄꯤꯁꯨ ꯂꯣꯏ ꯁꯨꯔꯦꯅꯦ ꯆꯦꯒꯤꯁꯦ. ꯋꯥ ꯈꯤꯇ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ. ꯀꯤꯠ ꯍꯥꯏꯔꯤꯅꯦ. ꯀꯤꯠ ꯕ꯭ꯔꯣ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯈꯔꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ. ꯑꯁ ꯅꯨꯄꯤ ꯄꯥꯔꯇꯤ ꯃꯨꯟꯗꯥꯕꯥꯠ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ. ꯑꯣꯀꯦ ꯁꯦ ꯁꯨꯁꯤꯂꯥ ꯀꯥꯏꯔꯦ ꯆꯦꯁ ꯇꯧꯈ꯭ꯔꯦ ꯋꯥꯔꯦ. ꯏꯚꯥꯏ ꯕꯤꯖꯦꯟ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯈ꯭ꯔꯦ ꯈꯨꯃꯟꯅ. ꯈꯨꯃꯟꯗ ꯐꯖꯅ ꯅꯨꯡꯙꯪꯅ ꯊꯥꯔꯤꯁꯦ ꯂꯋꯥꯏꯗ ꯊꯥꯔꯤꯔ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ. ꯆꯦ ꯁꯨꯁꯤꯂꯥ ꯅꯕꯨꯛ ꯅꯨꯡꯉꯥꯏꯖꯔꯣꯏꯀꯣ ꯍꯥꯏꯈꯔꯦ ꯑꯖꯤꯠꯅ. ꯑꯣꯟ ꯑꯟꯖꯂꯤꯅ ꯅꯨꯄꯥ ꯄꯥꯔꯇꯤ ꯖꯤꯟꯗꯥꯕꯥꯠ ꯈꯨꯃꯟ ꯍꯥꯏꯔ ꯈꯣꯏꯔꯝꯈ꯭ꯔꯦ. ꯈꯨꯃꯟ ꯆꯤꯛꯈ꯭ꯔꯣ ꯍꯥꯏ ꯃꯥꯅꯦ ꯈꯨꯃꯟꯗ. ꯍꯣꯏ ꯄ꯭ꯔꯤꯌꯥ. ꯈꯨꯃꯟꯗ ꯌꯥꯝꯅ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯅꯨꯡꯙꯪ ꯄꯤꯌꯨ ꯄꯤꯁꯟ ꯅꯨꯡꯙꯪ ꯌꯥꯝ ꯇꯧꯔꯦꯀꯣ. ꯍꯩ ꯑꯖꯤꯠ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯄꯥꯈꯪ ꯐꯥꯗ꯭ꯔꯤ. ꯀꯤꯠ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯒꯔꯦ ꯈꯨꯃꯟꯅ. ꯁꯤꯛꯑꯣꯏꯀꯣ ꯅꯣꯏꯅ ꯖꯍꯥ ꯍꯥꯏꯔꯁꯨ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ. ꯀꯤꯡ ꯈꯛꯀꯥꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ. ꯑꯩ ꯄꯥꯈꯪ ꯐꯥꯔꯦꯅꯦ. ꯄꯥꯈꯪ ꯐꯥꯗ꯭ꯔꯤ ꯃꯤ ꯃꯃꯧ ꯐꯪꯗꯣꯔꯦ ꯃꯤ. ꯈꯨꯃꯟ ꯅꯪ ꯀꯔꯤ ꯂꯝꯒꯤꯅꯣ? ꯃꯥꯏꯗꯣ ꯎꯍꯜꯂꯣ. ꯏꯁ ꯃꯥꯡꯉꯨꯔꯒ ꯍꯧꯖꯤꯛꯇ ꯃꯥꯏ ꯎꯍꯜꯂꯣ. ꯑꯩ ꯉꯁꯥꯏꯗꯤ ꯃꯥꯡꯉꯦ. ꯁꯤ ꯐꯨꯜ ꯁꯞ ꯇꯧꯕ ꯃꯤꯅꯦ ꯑꯩꯁꯦ ꯎꯔꯦꯅꯁꯦ. ꯑꯟꯖꯂꯤ ꯇꯅꯨ ꯅꯍꯥꯟ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯈꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯤꯅꯦ ꯑꯩꯁꯦ. ꯅꯨꯄꯤ ꯄꯥꯔꯇꯤ ꯃꯨꯟꯗꯥꯕꯥꯠ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ. ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯖꯤꯠ ꯄꯥꯈꯪ ꯐꯥꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯈꯔꯦ. ꯑꯖꯤꯠꯅ ꯑꯟꯖꯨ ꯅꯪꯒꯤ ꯀꯔꯤ ꯅꯃꯤꯡꯗ ꯂꯦꯞꯄꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡꯗ ꯀꯅꯥ ꯂꯦꯞꯄꯤ? ꯀꯅꯥꯝ ꯂꯦꯞꯇꯦ. ꯑꯟꯖꯂꯤꯅ ꯑꯣꯟ ꯏꯕꯥꯏ ꯕꯤꯖꯦꯟ ꯑꯩ ꯎꯙꯥꯔꯕꯣꯟ ꯕꯥꯗꯨꯒꯣꯔꯒꯤꯅꯤ. ꯑꯖꯤꯠ ꯀꯞꯈꯔꯦ. ꯑꯟꯖꯨ ꯑꯩ ꯆꯠꯂꯒꯦ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯑꯇꯩꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯤ. ꯍꯣꯏ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯍꯣꯏ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ. ꯈꯨꯃꯟ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯈꯤꯒꯦ. ꯌꯥꯔꯦꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏꯔꯦ ꯃꯆꯤꯟꯁꯤꯅ ꯑꯃ ꯇꯧꯕꯅ ꯑꯃ. ꯌꯥꯔꯦꯗ. ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯤꯕ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯩꯈꯣꯏꯗ. ꯂꯩꯀꯥꯏ ꯀꯣꯏꯔꯤꯅꯤꯁꯦ ꯉꯥꯏꯍꯥꯛꯈꯛ ꯂꯥꯛꯑꯝꯃꯒ ꯃꯥꯡꯉꯤꯁꯤꯅꯤ. ꯇꯅꯨ ꯅꯣꯏꯌꯦ. ꯇꯅꯨꯗ ꯆꯥ ꯄꯤꯈ꯭ꯔꯦ ꯑꯟꯖꯂꯤꯅ. ꯆꯦ ꯑꯟꯖꯨ ꯀꯣꯛ ꯆꯤꯛꯇ꯭ꯔꯕꯣ? ꯍꯧꯖꯤꯛꯀꯤꯗꯤ ꯑꯌꯨꯛꯅꯤꯅ ꯐꯔꯤ. ꯀꯩꯅꯣ ꯈꯨꯃꯟ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯦ. ꯑꯟꯖꯂꯤꯅ ꯂꯚ ꯌꯨ. ꯇꯅꯨꯅ ꯑꯟꯖꯂꯤꯗ ꯂꯚ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯍꯥꯏꯈ꯭ꯔꯦ. ꯑꯖꯤꯠ ꯅꯃꯥꯏꯗꯨꯒ
이맛 ꯁꯤ ꯈꯨꯗꯨꯝꯖꯕ ꯆꯥꯎꯔꯦ ꯑꯖꯤꯠꯀꯤ ꯃꯥꯏꯗꯣ ꯐꯖꯔꯅꯤ ꯒ꯭ꯔꯤꯟ ꯀꯥꯔ ꯅꯣꯡꯉꯥꯜꯂ ꯊꯣꯛꯂꯛꯑꯅꯤ ꯈꯨꯃꯟꯁꯦ ꯄ꯭ꯔꯤꯟꯁꯇꯣ ꯅꯠꯇ꯭ꯔꯣ ꯑꯃꯅꯤꯅꯦ ꯕꯤꯖꯦꯟ ꯑꯖꯤꯠ ꯍꯥꯏꯔ ꯐꯃꯨꯡ ꯄꯤꯈ꯭ꯔꯦ ꯄꯤꯌꯥꯗꯁꯤꯅꯤ ꯕꯥꯏ ꯕꯥꯏ ꯀꯞꯈ꯭ꯔꯦ ꯇꯅꯨ ꯂꯚ ꯃꯅꯤ ꯏꯕꯥꯏ ꯕꯤꯖꯦꯟ ꯀꯤꯡ ꯆꯦ ꯁꯨꯖꯜꯂꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯆꯦꯅ ꯐꯨꯕꯗꯕꯨ ꯑꯗꯨꯅꯤ ꯃꯆꯦꯅ ꯐꯨꯒꯗꯕꯅꯤ ꯃꯄꯥ ꯍꯥꯏꯗꯣ ꯐꯨꯍꯜꯂꯨ ꯅꯃꯥꯏ ꯑꯄꯥꯛꯄꯗꯣ ꯖꯥꯎ ꯆꯦ ꯇꯅꯨ ꯍꯜꯂꯒ ꯄꯤꯈꯔꯦ ꯁꯨꯁꯤꯂꯥꯟ ꯀꯩꯅꯣꯅ ꯄꯤꯌꯥꯗꯁꯤꯅꯤꯅ ꯄꯥꯕꯗ ꯍꯦꯛꯇ ꯁꯣꯏꯅꯦ ꯃꯤꯡꯁꯦ ꯀꯤꯡ ꯑꯣ ꯍꯥꯏꯈꯔꯦ ꯀꯩꯅꯣ ꯕꯤꯖꯦꯅ ꯆꯦ ꯄꯤꯌꯥꯗꯁꯤꯅꯤ ꯕꯥꯏ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯄꯤꯌꯥ ꯅꯪ ꯉꯥꯎꯕ꯭ꯔꯣ ꯕꯣꯏ ꯍꯥꯏꯈꯔꯦꯁꯤꯅ ꯆꯦꯇꯅꯨ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯈꯨꯃꯟꯅ ꯑꯟꯖꯨ ꯀꯣꯏꯔꯨꯈꯤꯒꯦꯀꯣ ꯀꯦꯀꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯅ ꯀꯣꯏꯔꯨꯗ꯭ꯔꯣꯕꯣ ꯀꯥꯏ ꯖꯒꯥꯗ ꯀꯣꯏꯗꯣꯏꯅꯣ ꯈꯨꯃꯟ ꯕꯥꯏ ꯕꯥꯏ ꯀꯦꯀꯦꯅ ꯑꯃꯨꯛ ꯕꯥꯏ 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 ꯀꯦꯀꯦ ꯆꯦ ꯄꯤꯌꯥꯗꯁꯤꯅꯤ ꯂꯞꯀ ꯕꯥꯏ ꯕꯥꯏꯒ ꯇꯧꯔꯛꯑꯦ ꯆꯦ ꯀꯦꯀꯦ ꯐꯖꯅ ꯕ꯭ꯂꯣꯛ ꯁꯦꯝꯂꯛꯎꯀꯣ ꯆꯦ केके कहाँ है अभी अगरतला अजीत हर लापीगरे ओ प्रिया कौरे अजीना अजीत चाक चारबो ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒꯗꯤ ꯁꯤ ꯏꯁꯀ꯭ꯔꯤꯟꯁꯤꯒꯗꯤ ꯍꯥꯟꯅꯒꯤ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯊꯣꯛ ꯂꯩꯔꯦ ꯑꯟꯖꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯖꯥꯔꯨꯗꯕꯗꯒꯤꯅꯦ ꯍꯥꯟꯅꯒꯤ ꯀꯃꯦꯟꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛ ꯂꯩꯔꯦ अजीत चाक चारबो हंगरे अंजलिना तनु भाईदो मोय जाए तनुना ओ हाय अमना के हाय अंजलि अजीना मु अंजलि साजे ऑफिसता लेरी बाय बाय चारगा तुमुरगे को हाय मन अजीत ओ हाय अंजलि चाक थोंगबो ꯅꯪ ꯆꯥꯛ ꯊꯣꯡ ꯃꯇꯝꯅꯤꯅꯦ ꯑꯩꯅ ꯊꯥꯖꯤꯜꯂꯛꯏꯁꯦ ꯃꯤꯗꯤ 11 ꯂꯩꯕ ꯑꯣ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯊꯣꯡꯗ꯭ꯔꯤ ꯑꯟꯖꯨ ꯍꯥꯏꯔꯦ ꯑꯩ ꯅꯪꯗꯣ ꯏꯁꯩ ꯏꯔꯩꯗꯣ ꯏꯁꯩ ꯁꯛꯂꯛꯎ ꯍꯥꯏꯔꯣ ꯅꯪꯗꯣ ꯑꯩꯉꯣꯟꯗ ꯆꯦꯗꯤ ꯆꯥꯛꯀ ꯊꯣꯡꯂꯕꯣ ꯑꯖꯤꯠ ꯀꯩꯗ ꯕꯤꯖꯦꯟ ꯊꯣꯡꯕ ꯆꯪꯈꯔꯦ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯟꯖꯨ ꯆꯥꯔꯒ ꯇꯨꯝꯃꯨꯔꯒꯦꯀꯣ ꯍꯣꯏ ꯈꯨꯃꯟ ꯕꯥꯏ ꯕꯥꯏ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯄꯨꯡ ꯑꯃꯗꯤ ꯐꯥꯔꯦ ꯑꯩꯁꯦ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯆꯦ ꯑꯕꯦꯝꯃꯅꯔꯣ ꯅꯠꯇꯦ ꯅꯣꯏ ꯏꯕꯥꯏꯅ ꯊꯣꯡ ꯆꯪꯈ꯭ꯔꯦ ꯊꯣꯡꯒꯠꯄꯤꯔꯒꯦ ꯃꯥꯅ ꯆꯪꯒꯠꯈ꯭ꯔꯦ ꯇ꯭ꯔꯦꯟ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯇ꯭ꯔꯦꯟꯗꯣ ꯂꯥꯛꯑꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯌꯥꯝꯅ ꯌꯥꯗꯦꯅꯦ ꯀꯩꯗꯣꯏꯅꯣ ꯈꯪꯗꯦ ꯅꯦꯠ ꯌꯥꯝ ꯕꯦꯔꯥ ꯀꯥꯏ ꯂꯣꯏ ꯋꯥꯎ ꯑꯗꯨꯑꯣꯏꯗꯤ ꯍꯥꯎꯔꯅꯤ ꯏꯕꯥꯏꯅ ꯊꯣꯡꯗꯣꯏꯅꯤꯅ ꯏꯆꯦ ꯍꯥꯎꯔꯅꯤ ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯕꯤꯖꯦꯟ ꯇ꯭ꯔꯦꯟ ꯂꯥꯛꯂꯦ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯃꯨꯝꯕꯥꯏ ꯒꯨꯖꯔꯥꯠ ꯑꯟꯖꯨ ꯅꯪ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤꯀꯣ
ꯈ꯭ꯋꯥꯡꯗꯣ ꯅꯥꯔꯝꯃꯅꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯌꯥꯝ ꯀꯟꯅꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯈꯪꯅꯒ ꯍꯥꯏꯔꯛꯏꯕꯣ ꯂꯥꯛꯀꯦ ꯏꯆꯦ ꯂꯥꯛꯑꯣ ꯅꯣꯡꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨ ꯑꯩ ꯐꯤ ꯁꯨꯈꯤꯒꯦꯀꯣ ꯑꯣꯟꯗ ꯂꯩꯒꯦ ꯍꯣꯏ ꯆꯦ ꯁꯨꯗꯣꯛꯎꯔꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀ ꯐꯝꯒꯦ ꯆꯦ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯞ ꯂꯣꯏꯁꯤꯜꯂꯣ ꯑꯣꯟ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯑꯟꯖꯂꯤ ꯅꯪꯁꯨ ꯑꯣꯟꯗꯨ ꯃꯔꯛꯇ ꯏꯔꯛꯑꯣ ꯑꯗꯨꯝꯇꯪ ꯆꯥꯛ ꯊꯣꯡꯉꯣ ꯃꯤꯗꯤ 9 ꯂꯩꯌꯦꯕ ꯑꯣꯟꯗꯅꯤꯗ ꯍꯣꯏ ꯆꯦ ꯑꯟꯖꯨ ꯇ꯭ꯔꯦꯟꯒꯤ ꯃꯈꯣꯟꯁꯦ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯅꯕ꯭ꯔꯥꯅꯦ ꯇ꯭ꯔꯦꯟ ꯃꯈꯣꯟꯗ ꯀꯣꯄꯤꯔꯥꯏꯠ ꯑꯖꯤꯠ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯣꯏꯔꯝꯃꯣꯏꯗ ꯑꯟꯖꯨ ꯑꯣꯟ ꯂꯩ ꯍꯣꯏ ꯑꯟꯖꯂꯤ ꯅꯤꯄꯥꯜ ꯀꯥꯏ ꯀꯃꯦꯟ ꯃꯥꯡꯈ꯭ꯔꯕꯣ ꯈꯪꯗꯦ ꯑꯟꯖꯨ ꯅꯪꯒꯤ ꯁꯝꯂꯥꯡꯁꯦ ꯇꯦꯜꯂꯤꯅꯦ ꯇꯦꯜꯂꯤ ꯀꯠꯄꯤꯅꯤꯅ ꯀꯌꯥꯝ ꯁꯥꯡꯗꯣꯔꯤ ꯁꯝꯗꯣ ꯀꯦꯜꯂꯕꯅꯤꯅ ꯀꯠꯊꯜꯂꯦ ꯑꯟꯖꯂꯤꯅ ꯅꯦꯠ ꯂꯩꯈꯔꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯠꯇꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏꯗꯣꯏ ꯃꯤꯒꯤ ꯂꯥꯏꯚ ꯆꯪꯕꯁꯨ ꯌꯥꯗꯦ ꯌꯥꯝꯅ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯚ ꯖꯔꯅꯤ ꯇꯧꯖꯈ꯭ꯔꯦ ꯊꯥ ꯑꯃ ꯃꯤ 4 ꯇꯉꯥꯏ ꯍꯥꯏꯔꯦ ꯆꯠꯅꯈ꯭ꯔꯦ ꯑꯩꯒꯤ ꯅꯦꯠ ꯌꯥꯗꯕꯗ ꯑꯩꯒꯤ ꯀꯣꯃꯦꯟ ꯑꯃ ꯊꯥꯗꯣꯛꯂꯝꯂꯦ ꯅꯦꯠ ꯌꯥꯔꯨꯕꯗ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯕꯤꯖꯦꯟ ꯀꯥꯏꯗ ꯂꯩꯌꯦꯅꯀꯣ ꯊꯤꯒꯦ ꯑꯩꯒꯤ ꯂꯥꯏꯐ ꯖꯔꯅꯤ ꯇꯧꯒꯦ ꯈꯜꯂꯤ ꯊꯥ ꯑꯃ ꯀꯔꯤ ꯈꯪꯅꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯁꯤꯔꯥ ꯕꯤꯖꯦꯟ ꯊꯥ ꯑꯃ ꯃꯅꯨꯡꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯪꯅꯕ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕ ꯀꯃꯦꯟꯁꯦ ꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯌꯥꯔꯨꯗꯕꯗ ꯂꯣꯏꯅ ꯀꯃꯦꯟꯁꯦ ꯃꯊꯛꯇ ꯆꯦꯟꯈꯠꯂꯝꯃꯦ ꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯍꯦꯛꯇ ꯄꯥꯈꯤꯗꯣ ꯑꯟꯖꯂꯤꯅ ꯑꯣꯟ ꯅꯤꯄꯥꯟꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯤꯄꯥꯅ ꯁꯥꯡꯃꯟꯕꯔꯣ ꯅꯤꯄꯥꯅ ꯁꯪꯅꯍꯟꯕꯔꯣ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄ ꯍꯧꯅ ꯌꯥꯗꯤꯔꯕ꯭ꯔꯣ ꯃꯅꯤ ꯌꯨꯝ ꯏꯆꯦ ꯍꯣꯏ ꯀꯣꯏꯔꯣ ꯈꯪꯅꯕ ꯅꯪ ꯀꯣꯏꯅꯤ ꯍꯥꯏꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄ ꯍꯧꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯤꯁꯨ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯅꯦ ꯅꯦꯠꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯪꯉꯁꯨꯅꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯩꯒꯤ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯔꯁꯨꯅꯦ ꯊꯥꯖꯗꯕꯁꯨ ꯌꯥꯎꯔꯤꯃꯤꯗꯣ ꯅꯍꯥꯟ ꯑꯟꯖꯂꯤ ꯅꯍꯥꯟ ꯇꯅꯨꯁꯨ ꯊꯥꯖꯗꯦ ꯑꯟꯖꯂꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯊꯥꯖꯩꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯅꯨꯁꯨ ꯊꯥꯖꯗꯦ ꯀꯁꯥꯔ ꯂꯥꯏꯐ ꯒꯨꯗ ꯍꯥꯏ ꯀꯁꯥꯔ ꯂꯥꯏꯐ ꯋꯦꯜꯀꯝ ꯑꯟꯖꯂꯤꯅ ꯑꯣꯟ ꯇꯅꯨꯗꯤ ꯃꯥꯡꯈꯔꯦ ꯀꯁꯥꯔ ꯂꯥꯏꯐ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯁꯥꯔ ꯂꯥꯏꯐꯅ ꯍꯪꯉꯦ
ꯀꯁꯥ ꯂꯥꯏꯐ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯀꯁꯥ ꯂꯥꯏꯐꯇꯤ ꯆꯥꯔꯕꯣ ꯀꯁꯥ ꯂꯥꯏꯐ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯅꯦ ꯀꯁꯥ ꯂꯥꯏꯐ ꯆꯥꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅꯁꯨ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯇꯒꯤ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯅꯤ ꯍꯧꯔꯦꯅꯤ ꯀꯩꯅꯣꯅ ꯍꯥꯏ ꯇꯧꯔꯦ ꯑꯃꯨꯛ ꯍꯥꯏ ꯑꯣꯏꯗꯣꯏꯔꯥ ꯕꯥꯏ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯃꯨꯛ ꯇꯧꯔꯦ ꯃꯥꯏꯁꯦ ꯑꯣꯟ ꯃꯌꯥꯝ ꯆꯥꯛ ꯍꯥꯏꯔ ꯅꯨꯅ ꯆꯥꯛꯑꯣ ꯀꯥꯏꯗꯧꯔ ꯌꯥꯝ ꯄꯤꯔꯛꯑꯦ ꯆꯤꯛꯀꯟ ꯂꯦగ్ ꯄꯤꯁ ꯌꯥꯝ ꯄꯤꯔꯛꯑꯦ ꯀꯁꯥ ꯂꯥꯏꯐꯅ ꯃꯌꯥꯝ ꯂꯥꯏꯐ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯁꯥ ꯂꯥꯏꯐ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯚꯥꯏ ꯍꯥꯏ ꯅꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯑꯣ ꯑꯣꯟ ꯑꯟꯖꯂꯤ ꯍꯥꯏꯔ ꯂꯛꯄꯤꯈꯔꯦ ꯇꯅꯨꯅ ꯑꯟꯖꯨ ꯍꯥꯏꯔ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯛꯑꯦ ꯇꯅꯨꯁꯦ ꯑꯩꯅ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯃꯦ ꯈꯪ ꯃꯥꯟꯅ ꯆꯣꯀ꯭ꯂꯦꯠ ꯌꯥꯝ ꯄꯤꯔꯛꯑꯦ ꯕꯤꯌꯦꯟꯁꯨ ꯑꯣꯟ ꯍꯥꯏꯔ ꯇꯅꯨ ꯍꯥꯏꯔ ꯂꯞ ꯁꯥꯏꯟ ꯄꯤꯈꯔꯦ ꯑꯟꯖꯂꯤꯅ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯒꯦ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯒꯦ ꯅꯪ ꯆꯦꯡꯒ ꯆꯤꯡꯁꯤꯜꯂꯛꯑꯒ ꯃꯃꯥꯏꯗꯨ ꯄꯨꯊꯔꯛꯑꯣ ꯆꯤꯡꯍꯜꯂꯣ ꯍꯥꯏ ꯇꯧꯔꯝꯃꯣ ꯑꯉꯥꯡ ꯃꯤꯡ ꯍꯥꯏꯍꯜꯂꯛꯑꯣ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯪꯉꯛꯑꯦꯗꯣ ꯅꯪ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯣ ꯑꯩꯗꯤ ꯑꯃꯨꯛꯂꯛ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯃꯨꯛꯀ ꯇꯧ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯣꯅꯦ ꯍꯧꯖꯤꯛ ꯅꯪ ꯅꯍꯥꯟꯒꯤꯗꯣ ꯊꯦꯡꯁꯨ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯗꯣ ꯈꯔ ꯉꯟꯅ ꯇꯧꯔꯛꯑꯣ ꯇꯧꯔꯛꯑꯣ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯍꯪꯉꯔꯦ ꯆꯦꯅ ꯅꯨꯡꯁꯤꯕꯅ ꯍꯥꯏ ꯀꯩꯅꯣꯅ ꯅꯦꯠꯁꯤꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯦꯠꯁꯤꯕꯣ ꯀꯞꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦ ꯅꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯀꯣꯟ ꯐꯦꯡꯗꯣꯔꯤ ꯐꯦꯡꯗꯦꯔꯤ ꯐꯤ ꯁꯨꯗ꯭ꯔꯤ ꯀꯩꯅꯣꯅ ꯑꯣ ꯂꯥꯏꯛ ꯍꯥꯏꯔꯣ ꯑꯩꯗꯤ ꯂꯥꯏꯐ ꯍꯥꯏꯅ ꯎꯔꯦꯅꯦ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯊꯠ ꯂꯥꯏꯛ ꯍꯥꯏꯕꯅꯤ ꯅꯀꯣ ꯑꯩ ꯃꯈꯣꯡ ꯆꯦꯡꯒꯦꯅꯦ ꯑꯩꯅ ꯁꯤꯈꯩꯒꯤ ꯄꯥꯕꯁꯦ ꯁꯣꯟꯗꯩ ꯄꯥꯕꯁꯦ ꯈꯔ ꯇꯧꯕ ꯑꯩꯗꯤ ꯑꯃꯨꯛꯂꯛ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯀ ꯇꯧ ꯍꯥꯏꯔꯣ ꯑꯟꯖꯨ ꯍꯥꯏꯔ
ꯅꯪꯒꯤ ꯂꯥꯏꯛ ꯍꯥꯏꯅ ꯏꯔꯛꯇꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗꯕ ꯇꯅꯨꯅ ꯌꯥꯝ ꯀꯟꯅ ꯅꯣꯛꯈꯔꯦ ꯑꯩꯁꯨ ꯅꯥꯏꯠꯇ ꯂꯥꯏꯚ ꯇꯧꯁꯤꯔꯥ ꯈꯪꯗ꯭ꯔꯦ ꯕꯤꯖꯦꯟ ꯇꯧꯔꯛꯑꯣ ꯉꯟꯅ ꯁꯨꯝ ꯇꯧꯔꯛꯑꯣ ꯌꯥꯝ ꯊꯦꯡꯉꯗꯤ ꯅꯦꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯅꯦ ꯌꯥꯎꯕ ꯉꯝꯗꯦꯕ ꯍꯦꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯐꯥꯎꯗꯗꯤ ꯌꯦꯡꯉꯨꯁꯦ ꯅꯦꯠꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯒꯤ ꯇꯅꯨ ꯅꯣꯛꯈ꯭ꯔꯦ ꯀ꯭ꯋꯥꯒ ꯐꯖꯅ ꯆꯥꯔꯒ ꯅꯣꯛꯂꯩꯔ ꯀꯩꯅꯣ ꯃꯇꯤꯟꯒ ꯄꯤꯠ ꯄꯤꯠ ꯀꯥꯝꯅꯤ ꯅꯣꯛꯏꯁꯦ ꯑꯖꯤꯠ ꯑꯦꯜꯕꯤ ꯍꯥꯏꯔ ꯅꯣꯛꯏꯅꯤ ꯑꯃꯤꯠ ꯍꯦꯜꯂꯣ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯃꯤꯠ ꯇꯅꯨ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯨꯁꯤꯂꯥꯅ ꯁꯨꯁꯤꯂꯥ ꯀꯤꯇꯥ ꯍꯪꯉꯔꯦ ꯇꯅꯨ ꯖꯤꯠ ꯃꯨꯛꯊꯥꯔꯦ ꯅꯪ ꯏꯃꯣꯖꯤꯁꯦ ꯌꯥꯝ ꯍꯥꯞꯄꯨ ꯃꯣꯏꯅ ꯃꯃꯥꯏꯗꯒ ꯕꯂꯨꯟꯒ ꯄꯥꯏꯍꯟꯕ ꯀꯔꯤꯒ ꯄꯥꯏꯍꯟꯕꯗꯨꯕꯨ ꯀꯗꯥꯏꯗ ꯍꯥꯞꯄꯤꯅꯣ ꯑꯟꯖꯂꯤ ꯑꯩꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯁꯤꯒ ꯍꯥꯞꯐꯝ ꯂꯩꯕꯁꯤꯒꯤꯔ ꯈꯪꯗꯦꯅꯦ ꯑꯖꯤꯠ ꯒꯦꯝ ꯑꯣꯚꯔ ꯑꯟꯖꯂꯤꯅ ꯑꯣꯟ ꯍꯥꯏꯔꯛꯑꯦ ꯃꯤ ꯅꯤꯄꯥꯟꯗꯤ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯅꯣꯛꯏꯗꯨꯅ ꯅꯣꯛꯏꯗꯣ ꯍꯥꯏ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯍꯌꯦꯡꯗꯤ ꯑꯣꯠꯈꯥꯏꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯅꯪꯅ ꯂꯥꯏꯞꯇꯣ ꯊꯥꯖꯤꯜꯂꯣ ꯅꯥꯀꯜꯗꯨꯒ ꯑꯣꯟꯊꯣꯛꯑ ꯂꯩꯔꯣ ꯆꯥꯛ ꯊꯣꯡꯒ ꯂꯩꯔꯣ ꯐꯖꯅ ꯃꯤ ꯂꯥꯛꯑꯅꯤ ꯑꯟꯖꯂꯤ ꯂꯧꯔꯦ ꯀꯩꯅꯣ ꯅꯣꯛꯈ꯭ꯔꯦ ꯑꯟꯖꯨ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯅꯦꯠ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯐ꯭ꯌꯨꯆꯔꯒꯤ ꯃꯌꯥꯝ ꯑꯣꯞꯁꯟ ꯂꯩꯌꯦꯡꯁꯦ ꯒꯥꯔꯗꯦꯟꯗꯤ ꯂꯩꯔꯦ ꯄꯩꯁꯥ ꯇꯥꯟꯒꯦ ꯅꯣꯛꯄꯗ ꯀꯩ ꯎꯍꯧꯗ꯭ꯔꯦ ꯄꯩꯁꯥ ꯇꯥꯟꯒꯦ ꯅꯣꯛꯄꯗ ꯅꯣꯛꯀꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯐꯪꯗꯦ ꯂꯥꯏꯐꯀꯤ ꯊꯦꯡꯅ ꯇꯧꯕ ꯇꯥꯏ ꯂꯥꯏꯐ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯒ ꯈꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯂꯥꯏꯐ ꯇꯧꯕꯗꯗꯤ ꯑꯁꯨꯝ ꯊꯦꯡꯂꯦ ꯑꯩꯅ ꯁꯦꯝꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯅꯝꯕꯗ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 to 2 AM ꯑꯣ ꯍꯣꯏꯅꯦ ꯕꯤꯖꯦꯟ ꯍꯣꯏꯅꯦ ꯃꯇꯝꯗ ꯌꯥꯝ ꯅꯣꯛꯑꯦꯀꯣ ꯑꯣ ꯂꯥꯏꯚ ꯇꯨꯃꯤ ꯀꯣꯔ ꯍꯣꯏꯌꯣ ꯅꯪꯁꯤ ꯄꯥꯔꯛꯑꯣꯁꯦ ꯁꯤꯁꯤ ꯄꯥꯔꯛꯑꯣ ꯈꯅꯥꯎꯒ ꯅꯥꯔꯦ ꯏꯇꯩꯃ ꯇꯅꯨꯁꯦ ꯌꯥꯝꯅ ꯅꯣꯛꯂꯤꯀꯣ ꯇꯅꯨ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯗꯨꯅ ꯃꯥ ꯅꯣꯛꯊꯔꯤꯅꯤ ꯕꯂꯨꯟ ꯄꯥꯏꯍꯟꯕꯗ ꯄꯨꯖꯥꯔꯤ ꯃꯊꯪ ꯄꯨꯖꯥ ꯂꯩꯕ ꯑꯩ ꯄꯨꯖꯥꯔꯤ ꯀꯩ ꯍꯥꯏꯕ ꯑꯟꯖꯨ ꯕꯂꯨꯟꯗꯣ ꯃꯣꯏꯗꯤ ꯄꯨꯖꯥꯗ ꯂꯩꯍꯧꯕꯅꯤ ꯅꯪꯁꯨ ꯍꯟꯗꯛꯀꯤ ꯄꯨꯖꯥꯗ ꯂꯩꯍꯧꯔꯣ
ꯑꯗꯨꯒ ꯄꯥꯏꯍꯜꯂꯣ ꯑꯗꯨꯏꯗꯨꯅ ꯐꯔꯗ ꯃꯥꯅꯦ ꯃꯃꯤꯠꯂꯅꯨ ꯑꯟꯖꯨ ꯅꯪ ꯀꯣꯃꯦꯟꯁ ꯌꯥꯝꯅ ꯇꯟꯅ ꯄꯥꯏꯀꯣ ꯁꯦ ꯔꯣꯇꯤ ꯍꯧꯔꯒ ꯆꯥꯎ ꯔꯣꯇꯤꯗꯨꯁꯨ ꯄꯤꯔꯧꯗꯅ ꯇꯋꯥꯗ ꯄꯤꯔ ꯆꯥꯕ꯭ꯔꯣ ꯑꯟꯖꯂꯤꯅ ꯑꯣꯟ ꯇꯅꯨꯅ ꯑꯟꯖꯂꯤ ꯂꯚ ꯌꯨ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯇꯅꯨ ꯂꯚ ꯃꯤ ꯃꯥꯄꯜ ꯂꯩ ꯀꯃꯦꯟꯗꯣ ꯑꯝꯇꯗꯤ ꯇꯧꯕꯤꯔꯗꯤ ꯐꯩꯅ ꯃꯥꯄꯜ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯣ ꯌꯥꯝ ꯀꯟꯅ ꯄꯥꯖꯗ꯭ꯔꯕ ꯀꯣꯃꯦꯟꯗꯣ ꯃꯄꯥꯟꯗ ꯃꯤ ꯂꯩꯌꯦꯕ ꯇꯅꯨ ꯑꯗꯨꯅꯅꯤ ꯔꯣꯇꯤꯗꯨꯗꯤ ꯅꯪꯒꯤ ꯅꯋꯥꯗ ꯍꯧꯍꯜꯂꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯟꯖꯂꯤꯅ ꯇꯅꯨ ꯅꯪꯅ ꯍꯥꯏꯔꯛꯄꯁꯤꯕꯨ ꯑꯁ ꯂꯣꯏꯔꯦꯍꯦ ꯋꯥꯏꯒꯗꯤ ꯑꯩꯁꯤꯗꯤ ꯑꯣ ꯄꯦꯜꯂꯤꯍꯦ ꯇꯅꯨꯁꯤꯅ ꯍꯥꯏꯗꯣꯔꯛꯄ ꯑꯃ ꯑꯟꯖꯂꯤ ꯌꯦꯡꯉꯨꯗꯣ ꯃꯥꯒꯤ ꯈ꯭ꯋꯥꯏꯁꯦ ꯅꯋꯥꯗ ꯍꯧꯍꯜꯂꯨ ꯍꯥꯏꯌꯦ ꯃꯤ 11 ꯁꯨꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯌꯦꯡꯉꯔꯨꯅꯦ ꯆꯤꯆꯦ ꯆꯤꯆꯦ ꯑꯟꯖꯂꯤ ꯇꯅꯨꯅ ꯍꯥꯏꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯔꯣꯇꯤ ꯇꯋꯥꯗꯣ ꯄꯤꯔꯛꯑꯒ ꯔꯣꯇꯤꯗꯤ ꯌꯥꯎꯗꯦ ꯔꯣꯇꯤꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯩ ꯃꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯍꯣ ꯇꯥꯍꯧꯕ꯭ꯔꯥ ꯑꯟꯖꯨ ꯐꯝꯕ ꯋꯥꯔꯗꯤ ꯉꯥꯏꯍꯥꯛ ꯍꯤꯞꯄꯣ ꯑꯩꯈꯣꯏꯗꯤ ꯍꯧꯔꯒ ꯄꯤꯖꯩ ꯀꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯣ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯎꯔꯨꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯍꯦ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯔꯛꯑꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅꯩ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯑꯗꯨꯅꯦ ꯀꯩꯅꯣ ꯑꯟꯖꯂꯤ ꯇꯅꯨ ꯐꯨꯜ ꯁꯄꯣꯔꯠꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯅꯤꯡ ꯏꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅ ꯀꯞꯈꯤ ꯂꯣꯏꯔꯦ ꯕꯥꯜꯇꯤꯟ ꯑꯃ ꯊꯜꯂꯅꯤꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯅꯨꯡꯁꯤ ꯀꯧꯔꯤꯌꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯅ ꯃꯥꯅ ꯅꯨꯡꯁꯤ ꯀꯧꯔꯤꯌꯦ ꯍꯥꯏꯕ ꯑꯖꯤꯠ ꯑꯦ ꯕꯤ ꯁꯤ ꯗꯤꯒ ꯏꯔꯒ ꯄꯥꯔꯣ ꯍꯥꯏ ꯅꯪꯒꯤ ꯅꯋꯥꯅ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯣ ꯆꯨꯝꯃꯤꯁꯦ ꯅꯪ ꯍꯥꯏꯗꯤ ꯏꯆꯦ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯅꯨꯡꯁꯤꯔꯤꯔ ꯅꯨꯡꯗꯥꯡꯗ ꯅꯨꯡꯁꯤꯔꯤꯔ ꯆꯨꯝꯃꯦ ꯆꯤꯆꯦꯅ ꯍꯥꯏꯕ ꯇꯅꯨ ꯈꯨꯃꯣꯅ ꯍꯧꯖꯤꯛ ꯆꯦꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯣꯛꯈꯔꯦ ꯂꯤꯆꯩꯒ ꯑꯁꯤꯒ ꯐꯪꯗꯦ ꯍꯥꯏ ꯃꯥꯅꯦ ꯍꯥꯏꯁꯦ ꯑꯟꯖꯨ ꯇꯦꯕꯜ ꯐꯦꯟꯒꯤ ꯅꯨꯡꯁꯤꯠ ꯏꯪꯊꯕ꯭ꯔꯥ ꯏꯪꯊꯩ ꯀꯌꯥ ꯈꯪ ꯍꯥꯏꯔꯛꯈ꯭ꯔꯅꯣꯅꯦ ꯃꯁꯦ ꯑꯟꯖꯂꯤ ꯅꯣꯏꯌꯤ
ꯑꯗꯨ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯠꯇ꯭ꯔ ꯊꯣꯡꯉꯨꯗꯣꯏꯔꯣ? ꯇꯣꯟ ꯑꯃꯨꯛꯀ ꯂꯥꯛꯑꯦ꯫ ꯂꯤꯆꯩꯒꯤ ꯄꯥꯝꯕꯤꯒ ꯍꯧꯗꯦꯅꯦ ꯁꯤꯗꯥꯏ꯫ ꯇꯅꯨ ꯂꯤꯆꯩ ꯂꯩꯇ꯭ꯔꯁꯨ ꯋꯥꯆꯦꯠ ꯇꯪꯈꯥꯏꯗꯤ ꯂꯩꯔꯝꯅꯤꯅ꯫ ꯇꯣꯟ ꯃꯃꯥ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ? ꯀꯨꯀꯨꯔꯨ ꯀꯨ ꯀꯨ ꯍꯥꯏ꯫ ꯃꯔꯣꯟ ꯈꯪꯗꯕ ꯀꯔꯤ ꯀꯔꯥꯒ ꯌꯥꯝ ꯂꯥꯛꯑꯦ ꯇꯜꯂꯦ ꯋꯥ ꯉꯥꯡꯕꯒ꯫ ꯇꯅꯨ ꯏꯇꯩꯃ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ? L for ꯑꯟꯖꯨ, B for ꯀꯔꯤ? ꯕꯦꯝꯁꯟ. ꯕꯦꯝꯁꯅꯥ. Which language are you speaking? Is English. ꯇꯜꯂꯤ ꯃꯔꯣꯟ ꯈꯪꯗꯕ ꯃꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯇꯅꯨꯗꯣꯏꯗꯤ ꯐꯃꯨꯡꯒꯤ ꯏꯟꯊꯔꯕꯅꯤ꯫ ꯑꯖꯤꯠ ꯏꯪꯂꯤꯁ ꯈꯪꯖꯔꯗꯤ ꯅꯣꯏ ꯌꯨꯝꯗ ꯆꯥꯝꯃꯔꯛ ꯂꯝꯃꯕꯅꯤ ꯍꯥꯏꯔꯣ? ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯀꯅꯥꯗ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯅꯪꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯟꯖꯨ ꯍꯥꯏꯌꯨ ꯁꯨꯝ ꯍꯤꯟꯗꯤ ꯂꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯇꯜꯂꯤꯍꯦ ꯁꯤ ꯑꯩ ꯉꯥꯡꯅꯕꯒ꯫ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯛꯑꯦ ꯂꯥꯛꯇꯦꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯕ ꯂꯥꯛꯄꯗꯨꯗꯤ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ꯫ ꯍꯥꯏꯔꯛꯑꯁꯦ. ꯀꯨꯟꯖꯨꯁꯤꯡꯅ is she Indian or Chinese? ꯉꯥꯡꯖꯔꯁꯅꯨ ꯃꯊꯟꯇ꯫ ꯑꯩ ꯇꯜꯂꯤ ꯑꯩ ꯉꯥꯡꯅꯕꯒ ꯇꯜꯂꯤ ꯑꯩ ꯁꯨꯝꯕꯁꯦ꯫ ꯆꯞꯄꯦ ꯑꯩ ꯍꯩꯅꯗꯦ ꯇꯅꯨ ꯅꯪ ꯉꯥꯡꯖꯧꯗꯣ꯫ ꯉꯁꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯔꯣ? ꯑꯟꯖꯨ ꯀꯨꯀꯔ ꯀꯥꯝꯈ꯭ꯔꯦ ꯀꯥꯝꯈ꯭ꯔꯦ꯫ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯀꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯀꯦ꯫ ꯑꯟꯖꯂꯤꯅ ꯑꯣꯟ ꯏꯆꯦ ꯑꯩ ꯊꯣꯛꯂꯒꯦ ꯏꯆꯥꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯥꯛꯏ ꯐꯣꯟ ꯔꯤꯆꯥꯔꯖ ꯇꯧꯗ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯆꯩꯔꯅꯤ ꯍꯣꯏ ꯍꯣꯏ ꯕꯤꯖꯦꯟ ꯔꯣꯊꯣꯡ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯩ ꯊꯦꯡꯀ꯭ꯌꯨ꯫ ꯂꯣꯟꯅꯔꯣ ꯅꯣꯏ ꯂꯣꯟꯅꯔꯣ ꯑꯩ ꯉꯥꯡꯅꯕꯒ ꯇꯜꯂꯤ꯫ ꯃꯔꯣꯟ ꯏꯔꯣꯟ ꯊꯥꯏ ꯃꯥꯏ ꯅꯔꯣꯟ ꯏꯔꯣꯟ ꯊꯥꯏ ꯃꯥꯏ꯫ ꯅꯨꯄꯥꯁꯦ ꯆꯦꯗ ꯑꯣꯟꯁꯤꯟꯈꯔꯦ ꯇꯅꯨ ꯅꯣꯏꯕꯅꯤꯗ ꯑꯣꯟꯁꯤꯜꯂꯣ ꯅꯣꯏ꯫ ꯌꯥꯔꯒꯅ ꯅꯣꯏ ꯂꯧꯍꯧꯅꯔꯣ꯫ ꯑꯟꯖꯨ ꯅꯉꯣꯟꯗꯅꯤ꯫ ꯀꯔꯤ ꯄꯣꯠꯀꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯈꯪꯗ꯭ꯔꯕ꯫ ꯑꯟꯖꯨ ꯅꯉꯣꯟꯗꯅꯤ꯫ ꯑꯟꯖꯨ ꯀꯨꯏꯔꯣꯏ ꯊꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯅꯦꯕꯁꯦ ꯑꯩ ꯇꯜꯂꯦꯕ ꯉꯥꯡꯅꯕ꯫ ꯃꯣꯏ ꯉꯥꯡꯅꯕꯗꯨꯅ ꯍꯦꯟꯅ ꯑꯩ ꯇꯟꯖꯈ꯭ꯔꯦ꯫ ꯅꯥꯔꯦ ꯀꯞꯄꯤꯁꯦ ꯑꯃꯨꯛꯇꯪ꯫
तनु से कब करे नंग खो खुमजन बना घर खुमजन को Dali. अंजू नंगी माई ngahak kari mai ngaktana taina hoi che ai to li ni ngang na ba ta li ni ngai ta bu sei oi ne de tanu tren lae manga suba Ang hungry. tanu ki jak jak se howe bye bye se bye bye Vijen aji de no yi tanu kai jang thong ge yang thong doi no thong ngo bo thong dri bro jali on Anjali yara tanu na mami chu smai je ngare pai na ron ngare na pa je tum kya bung no mena lebi nge leira leita di lo sala nang thabuk jam chilla bo chilla di lo sala dong ni tanu no ya Kingdom con chồng. ya bro yadre loyam loy tan kari loy tan lo loy challo ai ro loy challo years old as tawre ne na ba ha Mà mình cái nói câu gì? Cái nói câu gì đi? यदि मैं सबके साथ बात कर सकती हो पर वस्तु नहीं वस्तु नहीं आता कहा रे ने Andhra Pradesh. Only Hindi, okay. ओनली हिंदी ओके ता हो रहा ना आई नेचे जारुद्रे Good thing. Hum. पत्थरों ना गमता नो वारे नगन गनारे अंजरी नंग दुम जेंगा नो ऐसे दुम जेंगे मो एनी ते बसे सिनेगसु इंग्लिश है मी सारी ने चैनल की स्पेलिंग ही बोला ले सिने के तौर ले दी Thuốc tụi mình. Xin làm 반로 Là đi chị ai YouTube bay. short from the Okay, Jack.
ꯇꯅꯨ ꯐꯜꯂꯕꯂꯣ ꯑꯟꯖꯂꯤ ꯇꯧꯅꯔꯤ ꯌꯦꯡꯉꯣ ꯑꯃꯅ ꯍꯤꯟꯗꯤꯁꯤ ꯐꯖ ꯈꯪꯗꯦ ꯏꯪꯂꯤꯁꯇ ꯇꯧꯔꯛꯏ ꯏꯪꯂꯤꯁꯁꯨ ꯏꯔꯤꯁꯤꯁꯨ ꯏꯁꯄꯦꯂꯤꯡꯕꯨꯁꯨ ꯁꯨꯝ ꯁꯣꯏ ꯃꯥ ꯇꯧꯔꯤꯁꯦ ओके जी कोई बात नहीं ꯄꯊꯔꯧꯗꯧ ꯃꯨꯅꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦ ꯁꯣꯝꯗ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯄꯥꯏꯔꯣ तनु अंजलि को पक गई है ꯁꯤꯒꯤ ꯑꯩꯅꯗꯤ तनु ꯑꯗꯨꯅꯦ ꯆꯪꯁꯤꯜꯂꯦ सुशीला ꯇꯅꯨ ꯑꯔꯨꯝ ꯍꯧꯈꯔꯦ ꯑꯟꯖꯂꯤ ꯇꯅꯨ ꯑꯟꯖꯂꯤ ꯑꯁꯨꯃꯥꯏꯅ ꯃꯤ क्या बनाने सुशीला राइडर सुशीला बनाने यस बॉस you are not Hindu J U ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯩꯅꯣ ꯈꯪꯗꯦ हिंदी में से वायरल हुई ꯑꯗꯨ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏ ꯅꯨꯄꯥꯁꯦ ꯑꯥꯏꯗꯤ ꯌꯥꯎꯗꯦ ꯁꯨꯝ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯉꯩꯗ ꯆꯪꯉꯛꯏꯅꯤ ꯍꯥꯏ ꯑꯣ ꯕꯖꯥꯔ ꯍꯥꯏꯁꯦ Tennessee what happened ꯑꯩ ꯂꯥꯏꯛ Krista ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯈ꯭ꯔꯦ ꯁꯤꯁꯦ ꯇꯧꯈ꯭ꯔꯦꯅꯦ ꯁꯥꯔꯣ ꯁꯥꯔꯣ ꯌꯥꯔꯤꯉꯩ ꯅꯤꯁꯜꯍꯧꯔꯣ ꯃꯣꯏ ꯈꯪꯅꯕꯗꯒꯤ ꯆꯥꯟꯅꯕꯗꯒꯤ ꯄꯤꯕꯤꯔꯝꯃꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯆꯦ ꯅꯤꯁꯜꯂꯨ ꯇꯅꯨ ꯅꯪꯗꯤ ꯇꯧꯗ꯭ꯔꯕꯣ ꯇꯅꯨꯁꯦ ꯇꯧꯏ ꯌꯦꯡꯉꯣ Christmas वाले ꯈ꯭ꯔꯤꯁꯇꯥꯟ ꯅꯨꯄꯥꯁꯦ ꯍꯥꯏꯕꯗꯣ ꯇꯧꯔꯤꯅꯦ ꯑꯉꯥꯡꯅꯦ ꯆꯍꯤ 24 ꯍꯣꯏ ꯃꯥ ꯏꯗꯤ ꯏꯔꯤꯕꯅꯤ ꯆꯍꯤ 24 ꯁꯨꯔꯦꯅ ꯆꯦ ꯁꯥꯔꯗꯤ ꯂꯧꯍꯧꯔꯣ ꯃꯃꯥꯟꯅꯕꯗꯩꯁꯨ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯣ ꯈꯔ ꯅꯞꯁꯜꯂꯣ ꯐꯪꯍꯧꯅꯕ jingle bell jingle all the bells ꯇꯅꯨ ꯖꯤꯡꯒꯜ ꯕꯦꯜ ꯇꯧꯔꯦ Christmas ꯋꯥꯠꯂꯤꯗ ꯑꯟꯖꯂꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯇꯅꯨ ꯑꯟꯖꯂꯤ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ please come to South India ꯁꯤ ꯁꯨꯁꯤꯂꯥꯗ ꯇꯧꯔꯦ ꯅꯨꯄꯥꯁꯦ ꯇꯅꯨ ꯅꯪꯒꯤꯁꯦ ꯂꯣꯏꯔꯦꯍꯦ ꯚꯥꯏ ꯃꯤ 8-9 ꯉꯥꯏꯔꯦ ꯀꯅꯥꯕꯨ ꯂꯥꯏꯕ ꯀꯅꯥꯕꯨ ꯆꯠꯂꯤꯕ ꯈꯪꯗ꯭ꯔꯦ ꯊꯣꯡꯉꯤ ꯁꯤꯅ ꯀꯔꯝꯕ ꯑꯅꯤ ꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯊꯣꯡꯉꯤ ꯑꯣ ꯃꯤ 5 ꯂꯩꯌꯦ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯣ ꯇꯨꯅꯤ ꯇꯨꯅꯤ ꯍꯥꯏ ꯍꯦꯜꯂꯣ
ꯇꯅꯨ ꯂꯤꯁꯜꯍꯧꯔꯣ ꯅꯪꯁꯨ ꯅꯨꯄꯥꯗꯣꯏ Christmas usunare. Fat mani kakawali. Christmas tree sumalo. Christmas. ꯎꯁꯨꯟꯁꯨ ꯂꯣꯏꯁꯜꯂꯣ ꯆꯥꯛ ꯊꯣꯡꯗꯔꯤꯍꯦ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯅꯪ ꯊꯣꯡꯒꯅꯤ ꯍꯥꯏꯗꯤ ꯊꯣꯡꯉꯣꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤꯒꯦ ꯑꯟꯖꯂꯤ ꯅꯪ ꯉꯥꯏꯕꯤꯈꯤꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯣꯏꯁꯜꯂꯔꯣ ꯁꯨꯁꯤꯂꯥ No, you are Hindu. Nice to meet you. Nice to meet you. Guys. ꯂꯩꯒꯦ ꯇꯅꯨꯅ ꯑꯩꯕꯨ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯦ ꯃꯤꯗꯤ ꯂꯩꯌꯦꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯔꯛꯇꯦꯕ ꯃꯤ 6 ꯂꯩꯌꯦꯕꯁꯦ ꯀꯃꯦꯟ ꯂꯩꯇꯦꯕ Nice to meet you. Butter. So sweet butter kaayre. Thank you very much. Nuwaze humang kakara nooga nam tawrayne. Mama time sige 19 to the one. 19 to the one. Iwan tagane 19. Masay to one. Kung di na igin kinong tawon. May om tangay. Tarete humbas sa paitar. To one. Mi matangay hai. Ay ni jam patre resay to ina oi talai. Kaino ara ni lay ni jam patti nei gi. Ni nungai te. Ro jam patti. Net chape na che ni jam nungai te nei gi. Lore ne net. Mi lay bo sakarabo. Pare anju che lo sala gna me. Anjali tanu mi lay ribo che bye ta bo sala ge ni jam phatte no ai te Anjali lo sala ge ni ko patam ni lay bye ta lo sala ge ni jam no ai te bye ta lo sala ge Anjali cice tanu mami ribo bye ta lo sala ge
ꯂꯩꯒꯣꯟ ꯚꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯚꯥꯏ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯚꯥꯏ